ꯑꯩꯕꯨ ꯑꯗꯨꯛ ꯃꯃꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯈꯟꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯏꯁꯥꯅ ꯅꯤꯡꯕ ꯃꯑꯣꯡꯗ ꯅꯅꯤꯡ ꯇꯝꯕꯤꯌꯨ. ꯅꯈꯨꯠ ꯆꯠꯂꯕꯤꯅꯤ ꯑꯩꯗꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯡꯉꯝꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ, ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯀꯥꯎꯗꯨꯅ ꯇꯦꯡꯊꯥꯔꯒꯗꯤ ꯀꯞꯂꯛꯇꯕ ꯑꯣꯏꯌꯨꯀꯣ. ꯃꯤꯗꯤ ꯃꯤ ꯃꯥꯟꯕ ꯁꯥꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯑꯩ ꯂꯩꯔꯣꯏꯌꯦ. ꯑꯩ ꯁꯤꯖꯈꯤꯒꯦ. ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯤꯡꯊꯝꯕꯗ ꯐꯪꯒꯅꯤꯌꯦ. ꯅꯨꯡꯁꯤꯕꯤꯌꯨꯁꯨ ꯌꯥꯗꯕ, ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯁꯥꯅꯤ ꯍꯥꯏꯅ ꯈꯟꯅꯤꯡꯂꯕꯁꯨ ꯈꯜꯂꯨ. ꯑꯗꯨꯕꯨ ꯁꯥꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕꯅꯤ. ꯄꯥꯜꯂꯤꯕ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ. ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯄꯨꯝꯕꯁꯨ ꯏꯁꯥꯅ ꯌꯥꯖꯒꯦ. ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯔꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯣ. ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯗꯨꯕꯨ ꯅꯪ ꯆꯠꯈꯤꯅꯨ. ꯑꯁꯤꯃꯇꯪꯗꯤ ꯅꯤꯖꯒꯦ. ꯆꯠꯈꯤꯅꯨ. laksinba ngamdaba aduga laksinba ngamdraba saktamdubu asuk phajai ningthijai haina saithaningbagi maramna karigi magi wahina aigi thamoibu karigi asi yongna wahanba manglanda laktuna mamigi lairimbi oiduna aibu asuk wahalibasina karigi kayam koina aibu otkini Tawisi ngone ichea horen thengnaraga hainarase hawgatlo haira kaino manta sibo akhoina honida hoi hawgatlo thenge haibane nang hawgatlaktingai dane numitse amayumda hongjangi dorabane hoi makha tabadu dine horen thengnaraga ngangnarase hawgatribo sibo ichea masinu pise hoine hawgatlo he thamage ko lang khre da ko naw nang gi isause nungan bada ngai ri skai ba kai de nungam da ngai ri ba phone pai ri se pung kya tarage nam ti yeng ai college thenga bane hai ba iche su university cha toina tro nang ni he pung ma pan ta da ngai ri se nang ngala so ai ri thenge pung tara jagi ne ai class he hoise yare ai hoga lage ba pabungi kai kai no awat pa do yengamo nang 사살로이샬로 거 마시 ngang diba 제 노이드리바미 탱이라 오지 로레 나오미 낭시디네 뭐는 놈 라이니바 가리도 털어 아이 바봉 문학던도 장ам게 털어 거 호이 장ам모 Babung. Bima, nang thola ba? Hoi. Babung, aku cek luki ge. Chalo, ipa manam na. Bima, nang chu thola ba? Hoi babung. Lao, ipa manam na bilage. Babung, ai silong rage ko ai gi jerok sok do khara leye ba
चलो चलो नोई खें खरनी चलो चलो ꯆꯠꯂꯨꯈꯤꯒꯦ चलो ꯄꯥꯕꯨꯡ चलो अय गाड़ी का तो यंग यंग ठोको ꯍꯣꯏ ꯄꯥꯕꯨꯡ चलो 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 ꯄꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯀꯔꯤꯒꯤ ꯆꯝꯅ ꯁꯥꯕꯅꯣ ꯃꯥꯅ ꯆꯝꯅ ꯁꯥꯔꯁꯨ ꯅꯨꯄꯤꯗꯨꯅꯗꯤ ꯆꯝꯗꯦ ꯍꯥꯏꯁꯦ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤ ꯃꯤ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤꯗꯅ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒ ꯂꯣꯏꯅꯔꯅꯨ ꯍꯥꯏꯔꯕꯅꯦ ꯑꯗꯨꯃꯛꯇꯗ ꯑꯗꯨꯝ ꯂꯣꯏꯅꯩ ꯃꯥꯒꯤꯗꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ आलिरिनी फोन सु पाइदे ꯑꯦ ꯇꯨ ꯅꯪ ꯊꯤꯔꯩꯔ ꯀꯩꯅꯣ ꯂꯥꯛꯄꯨ ꯂꯥꯛꯌꯥꯗ ꯑꯩꯅ ꯁꯣꯝ ꯊꯤꯌꯨꯔꯤ ꯅꯪ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯣꯕꯥꯏꯜ ꯅꯈꯨꯠꯇ ꯄꯥꯏꯔꯒ ꯑꯩꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯑꯉꯥꯡ ꯁꯥꯎꯔꯤꯕꯅꯦ ꯑꯃꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯀ꯭ꯂꯥꯁꯇ ꯆꯪꯃꯤꯟꯅꯔꯣ ꯑꯩ ꯗꯩꯅꯥ ꯍꯣꯏ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯀꯩꯅꯣ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯄꯩꯕꯅ ꯍꯥꯜꯂꯤꯗꯨꯅ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯄꯩꯅꯕꯗꯤ ꯀꯅꯥꯅ ꯁꯤꯟꯒꯦ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯧꯅꯤꯡꯒꯦ ꯅꯪꯅ ꯄꯥꯝꯗꯕ ꯍꯥꯏꯖꯅ ꯀꯩꯅꯣ ꯑꯉꯥꯟ ꯑꯩ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯒꯤ ꯃꯔꯝ ꯅꯪ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯅꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤꯁꯦ ꯈꯪꯉꯣꯏ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯗꯣꯂꯤꯒꯤ ꯋꯥꯔꯥ ꯅꯪꯒ ꯗꯣꯂꯤꯗ ꯑꯗꯨ ꯌꯥꯝ ꯅꯕꯨ ꯏꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯕ ꯃꯥꯁꯨ ꯃꯔꯨꯞꯅꯤ ꯀꯩꯅꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯂꯥꯏꯐꯁꯤꯐꯥꯎ ꯑꯗꯨꯝ ꯇꯤꯟꯅꯩꯁꯤꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯕ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯕꯨ ꯀꯩꯒꯤ ꯑꯦ ꯀꯪꯈꯠꯂꯤꯔꯣ ꯅꯪꯒꯤꯁꯦ ꯅꯪꯒꯤꯁꯦ ꯀꯪꯈꯠꯂꯤꯔꯕ ꯃꯥ ꯀꯅꯥ ꯑꯣꯏꯗꯅꯅꯣ ꯅꯪꯅ ꯀꯪꯈꯠꯂꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯃꯥꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯀꯩꯗꯧꯔꯦ ꯍꯥ ꯅꯪ ꯁꯤ ꯀꯩꯗꯧꯔꯒꯦꯕ ꯇꯞꯅ ꯉꯥꯡꯕ ꯀꯩꯗꯧꯒꯦꯕ ꯅꯪꯒꯤꯗꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯑꯗꯨ ꯑꯇꯥꯛꯅꯔꯛꯀꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯤꯟꯅꯔꯅꯨ ꯍꯥꯏꯔꯣ ꯑꯝꯇ ꯀꯧꯅ ꯉꯥꯡꯅꯔꯅꯨ ꯍꯥꯏꯔꯕ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯡ 24ꯁꯦ ꯅꯪꯒ ꯁꯨꯝ ꯂꯣꯏꯅꯔ ꯂꯩꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯒꯗꯕꯅꯤꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯕ ꯄꯨꯛꯁꯦꯟ ꯌꯥꯝ ꯄꯤꯛꯁꯟꯕꯗꯣ ꯑꯩꯗꯤ ꯍꯦꯟꯅꯗꯦꯕ ꯁꯤ ꯍꯥꯏꯌꯦꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ 이번엔 극기 오이바 다이벙두더디 아이 행바 밤데바 라 뿡드라이 클래스 레브니 라 이번에 야오시 라 라오 낭나 와치 워렘 강드나 이번에 마탐 로이 망해라 ꯅꯪ ꯌꯥꯎꯔꯨꯔꯣ ꯆꯠꯂꯣ 클래스 야오드바 오이타가디 기도베 콜레스 라이노 가이타우 띵나버디 ꯑꯩꯅ ꯀꯣꯂꯦꯖ ꯂꯥꯛꯄꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯌꯦꯠꯄ꯭ꯔꯣ ꯍꯥ ꯒꯥꯔꯤ ꯊꯥꯎꯁꯤ ꯅꯪꯅ ꯍꯥꯞꯄꯤꯕ꯭ꯔꯕ ꯅꯪ ꯁꯦꯜ ꯇꯤꯡꯅꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯌꯥꯎꯔꯣ ꯄꯤꯂꯕꯅꯤ ꯑꯩꯗꯤ ꯁꯤꯅꯤ ꯄꯤꯖꯦ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯁꯥꯎꯔꯅ ꯂꯥꯛꯑꯣꯕ ꯃꯇꯨꯡꯗ ꯑꯩ ꯗꯣꯂꯤꯒ ꯑꯃꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯑꯣ ꯃꯥꯗ ꯅꯠꯇꯦ 이만ꯅꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕꯁꯦ ꯂꯥꯛꯑꯣ ꯇꯁꯨ ꯂꯥꯛꯑꯣ ꯃꯤ ꯇꯧꯔꯤꯌꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯥꯎ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯂꯣꯏꯔꯦ ꯉꯥꯏꯔ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯥ ꯑꯃꯨꯛ ꯀꯨꯏꯅ ꯉꯥꯏꯍꯜꯂꯗꯤ ꯏꯁꯧ ꯇꯧꯔꯛꯀꯗꯧꯔꯤ ꯄꯣꯠꯅꯤ ꯐꯔꯦ ꯒꯥꯔꯤꯗꯣ ꯐꯖꯅ ꯌꯦꯡꯉ ꯊꯧꯀꯣ ꯑꯩꯁꯨ ꯊꯧꯕꯥꯜꯒꯤ ꯐꯥꯔꯝꯗ ꯆꯠꯀꯗꯕꯅꯤ ꯑꯩꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯌꯥꯔꯅꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ
ꯑꯗꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯀꯣꯛꯀ ꯆꯤꯛꯄꯗ ꯂꯣꯏꯔꯦꯕ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯁꯥꯇꯤꯟ ꯑꯃ ꯂꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯥꯇꯤꯟ ꯂꯩꯒꯗꯕ ꯁꯦꯜꯗꯨꯅꯅꯦ ꯒꯥꯔꯤ ꯊꯥꯎ ꯑꯣꯏꯅ ꯍꯥꯟꯕꯅ ꯐꯩ ꯃꯇꯝ ꯆꯥꯅꯗ ꯂꯥꯛꯑꯣꯕ ꯑꯩ ꯌꯥꯝ ꯉꯥꯏꯍꯟꯒꯅꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯁꯧꯁꯤꯗꯤꯕ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ Lucheng, 다소 kayigino nang nadam nga iduna. ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯏꯅꯣ ꯍꯥꯟꯅꯁꯨ ꯍꯥꯏꯔꯛꯇꯦ Ngasi thorokpani. Ngasai pung 10 flight ta. ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯤꯗ Thangwaibanda aigi handak nauna hangba. Captain visit collection gi angabado ngasi ni. Adugi lakpani. Function masa ama sumsen bane. Ay yaude yadraba. Adugi nang nanaba ngasi khudak to tholakpani. ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯗꯥꯁꯧꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯗꯤ ꯂꯣꯏꯔꯕ꯭ꯔꯥ Loidrida. Matam kharadi Manipurda legi khale. Chatlasu next week to setkani. ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ Nang kasu phajana amtang di unaning bane. Karam kan sangane. Hayeng yagadra. ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯗꯥꯁꯧ Hoi hoi. Kaisu kaide. Ado nang di sida kaidromi ba. ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯃꯥ ꯂꯧꯕ ꯂꯥꯛꯄ ꯃꯥꯅꯦ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯑꯗꯨꯗꯤ ꯗꯥꯁꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ Yum yobaga hairo. ꯍꯣꯏ ꯍꯧꯖꯤꯛꯇꯒꯤ ꯉꯥ ꯃꯆꯥ ꯊꯥꯗꯕ ꯍꯧꯔꯗꯤ ꯏꯃꯣꯏꯅꯨ ꯃꯌꯥꯗꯗꯤ ꯌꯣꯟꯕꯗ ꯆꯞ ꯆꯥꯔꯅꯤ ꯑꯁꯤꯗꯩ ꯄ꯭ꯂꯦꯠꯁꯦ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯧꯔꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯀꯅꯥꯅꯣ ꯅꯇꯩꯅꯦ ꯏꯁ ꯏꯇꯩꯌꯦꯗꯤ ꯑꯁ ꯋꯥꯡꯈꯩꯒꯤ ꯗꯥꯝ ꯑꯍꯦꯟꯕꯅꯤꯕ ꯗꯥꯝ ꯑꯍꯦꯟꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯄ ꯕꯤꯂꯦꯟ ꯁꯛꯇꯥ ꯆꯦꯟꯕ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯗꯨꯔꯣ ꯅꯠꯇꯦ ꯀꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯑꯇꯣꯞꯄꯅꯤ ꯑꯗꯣ ꯏꯃꯥꯁꯦ ꯀꯥꯏꯗꯅꯣꯝꯗꯤ ꯎꯈ꯭ꯔꯦꯉꯣ ꯎꯔꯝꯃꯅꯤꯌꯦ ꯁꯂꯥꯏ ꯉꯥꯟꯕ ꯅꯪ ꯍꯥꯟꯅ ꯃꯃꯤꯡ ꯇꯥꯔꯝꯃꯅꯤꯗ ꯅꯍꯥꯟꯃꯨꯛ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯁꯪꯒꯥꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯟꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥꯅꯦ ꯑꯗꯨꯗ ꯁ꯭ꯄꯤꯁꯀ ꯌꯥꯝꯅ ꯄꯤꯕ ꯐꯦꯛꯇ꯭ꯔꯤꯗꯨꯒꯤ ꯃꯄꯨꯗꯣ ꯑꯗꯨꯗꯨꯅꯤ ꯑꯣ ꯈꯪꯉꯦ ꯅꯤꯡꯁꯤꯡꯉꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯗ ꯃꯁꯥꯁꯨ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯩ ꯑꯣ ꯑꯗꯣ ꯃꯥꯗꯤ ꯏꯆꯦꯒꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯕ ꯑꯁ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯅꯕꯅꯦ ꯑꯩꯒ ꯗꯥꯝ ꯑꯍꯦꯟꯕꯒ ꯈꯪꯅꯔꯛꯄ ꯆꯍꯤ 2-3 ꯁꯨꯔꯛꯄ ꯑꯗꯥꯏꯗ ꯃꯥꯒ ꯊꯦꯡꯅꯔꯛꯄꯅꯦ ꯀꯔꯤ ꯋꯥꯈꯟꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯏꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯥꯊꯣꯛꯏꯕ ꯀꯩꯅꯣ ꯏꯆꯦ ꯅꯪꯒꯤꯁꯦ ꯑꯃꯨꯛꯇ ꯅꯨꯄꯥ ꯑꯅꯤ ꯀꯣꯏꯔꯤꯔꯣ ꯗꯥꯝ ꯑꯍꯦꯟꯕꯒ ꯉꯁꯥꯏꯒꯤ ꯄꯣꯁ ꯌꯥꯝ ꯇꯥꯕ ꯅꯨꯄꯥꯗꯨꯒ ꯏꯁ ꯅꯪꯒꯤꯁꯦ ꯍꯤꯔꯣꯅ ꯀꯔꯝꯕ ꯕꯦꯠꯅ ꯀꯔꯝꯕꯅꯣꯕ ꯑꯣꯏꯗꯣꯏꯁꯦ ꯍꯦꯔꯣꯗꯤ ꯗꯥꯝ ꯑꯍꯦꯟꯕꯅꯤꯗꯅ ꯑꯃꯗꯨꯗꯤ ꯁꯨꯝ ꯍꯥꯏꯗꯨꯅꯤꯗ ꯏꯁ ꯀꯩꯒꯤꯅꯣ ꯏꯆꯦ ꯁꯦꯜ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯥꯟꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯁꯨꯝꯗꯨꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯅꯥꯎ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯅꯨꯡꯁꯤꯕꯗꯗꯤ ꯁꯦꯜ ꯄꯥꯏꯔꯛꯄꯗꯨꯅ ꯈꯛꯇꯪ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯌꯥꯎꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯋꯥꯕꯤꯕꯗꯨꯅꯦ ꯃꯔꯨꯗꯤ ꯗꯥꯆꯧꯁꯨ ꯃꯁꯛ ꯐꯖꯩ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯑꯩꯒꯤ ꯑꯣꯏꯕꯗꯁꯨ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯥꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯧ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯃꯗꯨꯗ ꯑꯩꯒꯨꯝꯕꯤꯅ ꯀꯔꯤꯗ ꯆꯥꯟꯅꯗꯣꯔꯤꯒꯦ ꯆꯦꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯁ ꯍꯥꯏꯔꯤꯗꯨꯗꯤ ꯀꯩꯒꯤ ꯄꯥꯝꯗꯕꯗꯨꯗꯤ ꯀꯣꯛ ꯁꯦꯡꯅ ꯄꯥꯝꯗꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ
ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯒꯦꯅ ꯈꯜꯂꯤꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯥ ꯃꯍꯦꯟꯕꯅꯁꯨ ꯈꯪꯉꯛꯑꯗꯤ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯕꯤꯈꯤꯅꯤꯀꯣ ꯏꯆꯦ ꯏꯆꯦꯅ ꯗꯥ ꯃꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯗꯣ ꯊꯥꯖꯔꯛꯑꯣꯏꯀꯣ ꯑꯩꯗꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯗꯥ ꯃꯍꯦꯟꯕꯗꯒꯤ ꯑꯗꯨꯝ ꯍꯦꯟꯖꯔꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯗꯥꯆꯧꯗ ꯑꯩꯅ ꯌꯥꯔꯦꯅ ꯍꯥꯏꯗꯣꯛꯎꯔꯤꯅꯤ ꯑꯗꯨꯗꯒꯤ ꯃꯥꯏ ꯉꯥꯛꯄꯤꯗ ꯌꯥꯔꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯐꯥꯒꯤꯗꯒꯤ ꯑꯗꯨꯝ ꯌꯥꯈ꯭ꯔꯤꯅꯦ ꯍꯥꯏꯕ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯕ ꯗꯥꯆꯧꯅꯤ ꯌꯥꯝꯅ ꯔꯤꯖꯥꯔꯕ ꯑꯣꯏꯕ ꯏꯟꯇ꯭ꯔꯣꯕꯔꯠ ꯇꯥꯏꯞꯀꯤ ꯃꯤꯅꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯐꯥꯒꯤ ꯇꯧꯁꯟꯅꯕꯅꯦ ꯍꯥꯏꯔꯨꯔꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯅꯥꯊꯩ ꯀꯌꯥ ꯆꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯝ ꯈꯔꯈꯛ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯃꯟꯕꯗ ꯌꯥꯈ꯭ꯔꯤꯅꯤ ꯑꯩꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦꯗ ꯃꯔꯝꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯣꯏꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ इखन खंदादना अदुम याथोकरे अदुगा खंगदे चहीदी 5 सुरे लोइनारपा अदुना हयेंग तोंगदे हम कायरकनी को चे चेनदि खंगद्री नंगी दा चौदुना पामद्रेना हुंदोपिरमदि फैने अदुदि नत्तदना अनिमंगतुना अमा ताहनाद्रदि इचेदिने हि अनि तोंबगी करांग सेगाइबादो सोइद्रबन सीमदि हाइबिगे को आई नत्रगना नंग हि अनिमंग अमता फंगौदबदगी इसिंग इपाक्तने इराकनारगा सीबसु सोइद्रबन मसीदीबा चारो यारे उरगे अचिक पदानंदु थेमलगे थमोइगी वाइना वाजवाइनी नंतगी नंबु मितमांदा लागलोने मेलगे थमोइगी अहंबा है नंतनाई काय लै खजानु मिसिया है अचौबा ओ अचौबा काय चलिनु मि मसी अंगांग सिबो हे अचौबा लाउने काय लेगे नंबो इस हेमा मा काय चलिनु नंबो इमानदी स्वाइद कोइति थिरी सेसे हई मैसे थोलाओ सेसे इसागिने ने इमान पोरेइनी थो थो कइदोरगे नंबो नसा नुवाइत्रबो इसाबु yang warabrane थबक मयाम से पुबुदा yang waba maliko isase कशु तौदे इमा वादे इमादी हिदाक चारबो चारे चारे नने सखीना पिजदुना चारे मीने पिजरा चाइदु कगिनु इमासु चटपा ngमदबा फंबा ngमदबा मक्ति नतेदना इमाना खंगने हिदाक तुइ चाजौ मीने पिजबा पंगचा चागनु थाजबा थंबा याबा मी एमता लेत्रबने हिदाक तो मथोंग मरम खंगदना पिसलअदि कमाय तौनी इशा फनबैदमक्तदि इशाना सेक्शनगदबने चुमी चुमी इसान हाइबा इमुंसिगिदमक्ता वाजरअबा इमुंसिगी मकुमताई पुन्ना पुरीबा नने सिददि पंगला लाना खनगुमसिदा इमासु लोइना उई मोइना इमादा अरानबा तौबदि ngमोय ngमोय इमासु लोइना खंगी पोनिदा फरे फरे नंगसु ngहक पथारो इमासु थबे इंखां खरामते लुइसलुखिगे होय मा अईबो पंगबनी खली नंगना नंगिनी हाइबो खुदिंग अइना खंगनम लोय खलीरो असुम येंगदुना लाकपने खांगदुनासु लाकपने अईगी खांगबै पांगल लोयख्रबा मतमदा मतम कुइनदगी ओंदुना साकलिबा मई असिना मैरी थोकना साकलक्लबदि नंगदा नत्तना ननाक्ता लेरिबा पुमनमक्सु उट ओंदुना तुमगने हाबसे नंग खंगद्रे सर नुपादो मागी मबुंग नते मागी बॉयफ्रेंड वांखैदगी चिंगुदाम महेनबा प्रोफेसर चिंगुदाम पिरोवतगी मचानुपान ममादे लेखिद्रे मपाम साखक लेबनी हौजि हौजि महेनबा बेंगी पिओ न थबक पुबनी अदुगा तोंगान तोंगान मसागी पामजबो ओइना nga phamamadi injang na pithaduna yamna chamna hingba misakni
ꯀꯩ ꯈꯨꯌꯦꯡꯅꯣꯅꯦ ꯅꯠꯇꯦ ꯃꯤꯐꯝ ꯍꯣꯡꯗꯒ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯆꯍꯤ 5ꯁꯤꯗ ꯂꯨꯛꯁꯀꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯕ꯭ꯔꯕ ꯍꯤꯔꯣꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯣꯏ ꯍꯣꯏ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣꯃꯤ ꯃꯁꯤ ꯑꯣꯏ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯂꯝ ꯁꯨꯒꯩ ꯆꯠꯂꯨꯕ ꯈꯣꯡꯎꯞꯇꯨꯒ ꯑꯩ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤꯁꯤꯕꯣ 이스 마사기 얌 날래고 하 너들 ನಂ기 베츠세 그슈 몰로이냐 샤가르가 아마 레니도 뭐지 고무치 뭐지 아야 가이라 에이 냄사 나 이모도 그냥 와이트 벌레 봐 아이나 동ለም 가이래 보세 나 희가 따르면 강대봐 능 나콕샤프나 넌 그나 마땅 자단 성오게 하 그나 성오게 뭐석시게 오네 너는 생각해디 하나 해로게 들어 나사는 뭐 동자들이 해닝되네 에이 팀만 봐 예 포토는 몸다이 포스라 두나 돌아가니나 하나 해로게 들어 하 아이네 에어포트 사나리가 빠링빠링 빠르가 혹 내방 해름이 아이드나 지행모가 라우드게 머콘 모아가 깜따되게 돌레이도 봐 그이기노 봐 아코이지부 까슐레이다는 칸 번에 들어나가 하이네 마tam 상대다 그닥다 두부이 털었더니 아이 털레에디 너희다 가난 하이바 이 그도 공우디 봐 그도 공우디노 ನಂ기 당외반기 갑프랭 비제기 ngasi 상가번 너트로 하 세년직다가 페이스북다가 로이나 다 할래 아이주네 영어무대 강문이 페이스북다 năng thổ là mà nè gì mà 시기 닝타와이바 산 뭐만 하지죠 anh muốn được hai lạc quan tệ 아이주 강대네 삭시디 뭐시 낭가버거 한dag na kaya ngui le ba hapta amrom lege khanbane adubu haiba ngamde as khangdeda chatpa taladi loin tok thok toini tok tho he loi tok tho nade naran na ju pai ge le ba a hen ba ga muk pa mi ye manipur da lai ri ba nasagi company factory mayam je sena ba ngam dringai da na ma pa lom da ga ju muk thabak tori tandra khangdi lam su ga chatok chasin toi du bo na da ga ya da na plane ga bang long na pokhai la di yaujja gi jani ai di haibi hori ji ne nang sibada kappa di sungam ngam mo he 하이금는 살라이 zattab이 야보여디 짤로노드나 에이 돈은 손에 타고 맴 쓰다보다 에이 아모아래 지기왕 도이지죽 가리며 비비수 났다봐 상디에 상디 아이 노이 비즈니스 키 꼭도 아이 꼭지다 중앙 장디 하이나 대바 에나 대 에나 누비기 마땅드디 낭야 많이 내람가니 아두기디 이마 보는 거니 강드로 낭아마 이보 nga sai dulu singla mani 루싱 하이디 자히 망아 거이나 봐 소개 우나 더는 비두라 하 오이 보이 두리 브로 이몽 모농 두보 가마이 또게 봐 이말레스 나나 부 야라카드로 as khangdeda kona wari sanarse aine ngakta pothage sangjalo 이 adoning to matam khradi nangsu thabak de potharo aina mukjangri phawdi khara koi thosi ke daroge 야예 꼬이 버기디 코디 뿌라 레디니 헬레리지 아이 야오게 봐 원능디 숭부 뿌로이 자 thosi ngakta pothage 마시 낭리 호로 아이토메 떠로 해 이보나 마초비 아초바 하이마 닝티 낭 라이로 호이니네 아도 마초비 호이 레이트로 아 레키바니 ꯅꯤꯡꯊꯤ ꯀꯩꯗꯧꯔꯒꯦ ꯃꯥꯆꯧꯕꯤꯁꯤꯗ ꯂꯩꯅꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯕ ꯏꯃꯧꯅ ꯀꯧꯕꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯆꯧꯕꯤ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯄꯅꯦ ꯑꯆꯧꯕꯁꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯄꯤꯖꯅꯤꯡꯗꯅ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯕꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯍꯧꯖꯤꯛꯀꯤ ꯍꯤꯟꯖꯥꯡ ꯊꯣꯡꯈ꯭ꯔꯕꯣ 이남배 통제드리예 ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯡꯉꯨꯔꯅꯨꯀꯣ ꯅꯃꯧꯅ ꯄꯨꯔꯛꯏꯕ ꯍꯤꯟꯖꯥꯡꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯣꯏ ꯏꯅꯝꯕꯦ 이붕어 타박 ꯆꯠꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯆꯠꯈ꯭ꯔꯦꯗ ꯃꯥꯆꯧꯕꯤ ꯀꯩꯁꯨ ꯂꯩꯍꯧꯗꯤꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯃꯥꯆꯧꯕꯤ ꯃꯥꯆꯧꯕꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯌꯦ ꯃꯥꯆꯧꯕꯤ ꯂꯥꯛꯑꯣ ꯑꯇꯩ ꯅꯠꯇꯦꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯅꯣꯏꯗ ꯂꯥꯛꯄꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯃꯥꯆꯧꯕꯤ ꯁꯨꯝ ꯍꯪꯉꯤꯕꯅꯤꯗ ꯃꯥꯆꯧꯕꯤꯒꯤꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯇꯥꯅꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ
ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯃꯥꯆꯧꯕꯤ ꯃꯥꯆꯧꯕꯤꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣꯕ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯑꯩꯅ ꯈꯜꯂꯦꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯆꯧꯕꯤꯅ ꯃꯤꯐꯝ ꯍꯣꯡꯈꯤꯗꯕꯅꯦꯕ ꯑꯣꯏꯊꯣꯛꯇꯣ ꯉꯥꯏꯗꯅ ꯃꯥꯆꯧꯕꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ BSc ꯅꯔꯁꯤꯡ ꯇꯝꯃꯤꯕꯅꯤ ꯂꯣꯏꯕꯨ ꯂꯣꯏꯗꯧꯔꯝꯃꯅꯤꯗ ꯑꯗꯣ ꯆꯍꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ ꯁꯨꯒꯦ ꯁꯨꯔꯕꯗ ꯆꯍꯤ 22-23 ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯆꯧꯕꯅꯕꯨꯗꯤ ꯌꯥꯝ ꯍꯜꯂꯦ ꯀꯩꯝ ꯀꯥꯏꯗꯦ ꯃꯁꯥ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯃꯥꯆꯧꯕꯤꯗꯤ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯕꯨꯅꯦ ꯏꯃꯨꯡ ꯀꯣꯏꯕ ꯉꯝꯒꯗꯕꯤ ꯏꯪ ꯇꯞꯄꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕꯤ ꯑꯗꯨꯗꯤ ꯃꯥꯆꯧꯕꯤ ꯄꯥꯝꯃꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯃꯆꯤꯡ ꯃꯇꯥꯁꯦ ꯐꯥꯊꯕꯤꯕ ꯉꯝꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤꯅꯦ ꯑꯗꯨꯅꯦ ꯃꯥꯆꯧꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤꯅꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕ ꯃꯤ ꯂꯩꯇꯕ ꯃꯥꯜꯂꯤ ꯏꯊꯛ ꯏꯔꯥꯡ ꯀꯌꯥ ꯇꯧꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯑꯗꯣ ꯑꯩ ꯀꯨꯞꯅ ꯄꯥꯎ ꯂꯧꯔꯛꯑꯒꯦ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯕꯨꯗꯤ ꯕꯦꯝ ꯀꯧꯋꯦ ꯑꯗꯨꯒ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯕꯤꯅꯤ ꯀꯧꯋꯦ ꯃꯥꯆꯧꯕꯤ ꯕꯤꯅꯤ ꯍꯥꯏꯕ ꯀꯌꯨꯝꯅꯣ ꯀꯛꯆꯤꯡ ꯇꯝꯕꯝꯅꯤ ꯃꯥꯆꯧꯕꯤ ꯑꯗꯨꯗꯤ ꯕ꯭ꯔꯥꯍꯃꯟꯅꯤꯅ ꯃꯥꯅꯦ ꯃꯥꯆꯧꯕꯤ ꯃꯩꯇꯩ ꯑꯣꯏꯅ ꯄꯥꯝꯃꯤꯔꯕ ꯃꯥꯆꯧꯕꯤꯅ ꯅꯠꯇꯦ ꯄꯥꯝꯕ ꯄꯥꯝꯗꯕꯩ ꯋꯥ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯕ꯭ꯔꯥꯍꯃꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯅ ꯂꯩꯕ ꯖꯥꯠꯂꯁꯤꯅꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯃꯥꯆꯧꯕꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤꯗꯨꯁꯨ ꯃꯩꯇꯩꯅꯤ ꯃꯈꯣꯏꯁꯦ ꯕ꯭ꯔꯥꯍꯃꯟ ꯌꯥꯛ ꯂꯥꯎꯕꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯇꯅꯣ ꯂꯩꯅꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯣ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯃꯥ ꯑꯁꯣꯝꯂꯣꯝꯗ ꯆꯪꯈꯤꯕ ꯃꯥꯜꯂꯦꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯤꯁꯨ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯏꯅꯦ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯥ ꯀ꯭ꯂꯥꯁꯇ ꯎꯗꯕꯗ ꯂꯥꯛꯇꯕꯩ ꯅꯤꯡꯉꯨꯔꯦ ꯀꯩꯅꯣ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯕꯣ ꯍꯥꯏꯁꯤꯅꯕꯥꯅꯤ ꯐꯥꯎꯅꯩꯗ ꯅꯤꯡꯁꯤꯡ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯇꯥꯗ꯭ꯔꯣ ꯁꯤꯕꯣ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯀꯩꯁꯨ ꯍꯩꯅꯔꯝꯃꯔꯣꯏ ꯈꯪꯉꯦ ꯅꯪꯒꯤ ꯀꯣꯆꯤ ꯈꯨꯕ ꯋꯥꯉꯥꯡꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯣꯕ ꯀꯅꯥꯅ ꯇꯧꯍꯟꯒꯦ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦꯕ ꯍꯥ ꯑꯩꯒꯤ ꯃꯦꯁꯦꯖꯁꯨ ꯍꯟꯗꯦ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯁꯤꯗ ꯁꯥꯎꯔꯣꯏꯗꯣꯏꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯂꯣꯏ ꯎꯏ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯂꯥꯏꯛ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯪ ꯇꯧꯖꯔꯁꯅꯣꯅ ꯑꯩꯅ ꯌꯦꯠꯇꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯕꯗ ꯅꯪ ꯋꯦꯇꯤꯡ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤ ꯑꯩꯒꯤ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯅꯪ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦꯕ ꯑꯩꯁꯨ ꯉꯔꯥꯡ ꯃꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯊꯦꯡꯉꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅ ꯀꯅꯥꯅꯣꯕ ꯇꯣꯂꯤꯅꯦ ꯅꯤꯡꯁꯤꯡ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯦꯃꯤ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯏꯆꯥꯟ ꯅꯥꯕ꯭ꯔꯣ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ
ꯃꯥꯁꯦ ꯑꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯑꯝꯇ ꯉꯥꯏꯈꯣ. ꯀꯩꯅꯣ? 이철기 밍 없다. ꯃꯤꯡ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? 밍도 ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯒꯦ ꯇꯧꯕ. ꯆꯥꯛꯀ ꯌꯥꯝ ꯆꯪꯗꯧ ꯃꯥꯜꯂꯦꯕ. ꯈꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯑꯗꯨꯁꯨ ꯂꯝꯕꯤꯁꯤꯗ? ꯈꯥꯏꯕ ꯅꯠꯇꯦ. ꯂꯥꯟꯅ ꯈꯟꯒꯅꯨ. ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯑꯗꯣ ꯍꯥꯏꯔꯝꯃꯣꯕ ꯅꯪꯒꯤ ꯃꯤꯡꯗꯣ. 밍 ꯍꯥꯏꯕꯗ ꯅꯁꯛ ꯀꯩꯁꯨ ꯊꯤꯖꯤꯜꯂꯣꯏꯗ. ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯀꯧꯋꯦ. ꯑꯣ, ꯌꯥꯝ ꯐꯖꯩ ꯃꯤꯡꯗꯣ. ꯁꯛꯁꯨ ꯐꯖꯩ. ꯑꯩꯒꯤꯅ 카겐바 로왕. ꯑꯩ ꯆꯠꯂꯒꯦ. ꯍꯣꯏ ꯐꯖꯅ ꯆꯠꯂꯣ. ꯑꯇꯣꯞꯄ ꯃꯤꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯨꯔꯅꯨꯀꯣ. ꯍꯣꯏ, ꯀꯩ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯒꯗꯕꯤꯗꯣ ꯉꯁꯤ ꯊꯦꯡꯅꯔꯦ. ꯑꯗꯨꯒꯤ ꯌꯦꯡꯉꯝꯃꯤꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯥ? ꯀꯗꯥꯏꯅꯣ? ꯑꯣ, ꯑꯗꯒꯤ ꯐꯅꯦꯛ ꯇꯥꯈꯠꯂꯒ ꯁꯦꯠꯄꯤ ꯃꯆꯥ ꯑꯅꯤ ꯁꯦꯒꯥꯗꯒ ꯆꯠꯄ ꯄꯨꯏꯁꯤꯔꯥ? ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ. ꯌꯥꯏꯍꯦ. ꯅꯥꯕ ꯕꯤꯠꯀ ꯂꯣꯏ ꯍꯥꯠꯂꯦ. ꯂꯥꯛꯑꯣ ꯆꯠꯂꯣ. ꯑꯁꯤꯗꯤ ꯅꯪ ꯌꯥꯝ ꯆꯥꯅꯅꯤꯍꯦ. ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯊꯈꯤꯗꯣꯏꯕ? ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯊꯈꯤꯕ ꯇꯥꯔꯤ. ꯑꯗꯣ ꯁꯤꯗ ꯀꯅꯥ ꯂꯩꯒꯦꯕ? ꯄꯨꯟꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯔꯣꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯁꯤꯕꯨ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯟꯕꯒꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ? ꯀꯨꯏꯔꯣꯏꯗ. ꯑꯉꯥꯡ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ. ꯎꯅꯒꯗꯕ ꯅꯠꯇꯦ. ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ. ꯅꯤꯡꯊꯧ, ꯅꯪꯒꯤ ꯊꯕꯛꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯔꯤꯗ. ꯏꯃꯥ ꯂꯤꯁꯅꯥꯏ ꯃꯇꯨꯡ ꯏꯜꯂꯒ. ꯑꯣ, ꯑꯗꯣ ꯋꯥꯡꯊꯣꯏ, ꯅꯪꯒꯤꯅ ꯀꯝꯗꯧꯕ? ꯑꯩꯗꯤ ꯃꯥꯗꯤꯅꯦ, ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯅꯦ ꯁꯤꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ. ꯁꯦꯂꯔꯤꯒ ꯌꯥꯝ ꯆꯥꯎꯅ ꯆꯥꯈ꯭ꯔꯖꯥꯠ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯃꯤꯀꯣꯛ ꯊꯤꯕ ꯑꯣꯏꯅ ꯆꯠꯂꯕꯣ ꯅꯪꯕꯣ? ꯑꯗꯨꯅ ꯆꯥꯎꯒꯦꯅ ꯆꯥꯎꯔꯕꯗ ꯇꯣꯂꯣꯞꯄꯨ ꯀꯌꯥꯝ ꯆꯥꯎꯒꯦꯕ? ꯑꯁꯤ ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯕ ꯋꯥꯕꯣ ꯅꯪ ꯇꯥꯅꯦ ꯇꯥꯏꯗꯨꯕꯣ? ꯅꯪ ꯅꯅꯥꯗꯣ ꯃꯊꯧ ꯀꯩꯝ ꯂꯩꯇ꯭ꯔꯕꯣ? ꯑꯩꯕꯨ ꯑꯉꯥꯎꯕ ꯀꯥꯏ. ꯅꯠꯇꯦ, ꯊꯤꯗꯦ ꯍꯥꯏꯒꯦꯔꯕꯅ. ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯀꯌꯥꯅꯣ ꯅꯪꯅ ꯀꯣꯏꯔꯤꯁꯦ? ꯍꯥ? ꯀꯣꯏꯕꯗꯣ ꯀꯣꯏꯅ ꯆꯨꯝꯅ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ? ꯍꯥ? ꯀꯗꯥꯏꯗ ꯃꯤꯀꯣꯛ ꯊꯤꯈ꯭ꯔꯒꯦꯕ? ꯀꯥꯏ ꯊꯤꯈ꯭ꯔꯒꯦꯕ ꯑꯩꯕꯨ? ꯆꯞ ꯃꯥꯟꯅꯩꯌꯦ. ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯀꯣꯏꯔꯤꯁꯦ? ꯀ꯭ꯂꯥꯁ 8-9 ꯀꯥꯕꯗꯒꯤ ꯅꯪ ꯀꯣꯏꯈꯠꯂꯛꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯌꯥꯅꯣ? ꯍꯥ? ꯑꯣꯏꯕ꯭ꯔꯗꯤ ꯌꯥꯝ ꯑꯣꯏꯗꯦ. ꯉꯁꯤ ꯑꯌꯨꯛ ꯀꯣꯏꯅꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯀꯥꯏꯅꯅꯤ. ꯁꯥꯡꯉꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯆꯒꯦꯕ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ? ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯦꯕ? ꯍꯦ, 24 ꯑꯋꯥꯔ ꯒꯥꯏꯁꯦ ꯁꯥꯡꯒ꯭ꯔꯖꯥꯠꯅꯤ. ꯈꯪꯉꯕ? ꯈꯨꯠꯁꯥꯡꯗꯤ ꯁꯥꯡꯒ꯭ꯔꯖꯥꯠꯅꯤ. ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ. ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯂꯦꯝꯅ ꯃꯥꯡꯗꯦꯕ, ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯦꯕ. ꯑꯃ ꯂꯣꯏꯕꯒ ꯑꯃꯗ ꯑꯃꯨꯛ ꯐꯠ. ꯍꯥ? ꯀꯩ ꯍꯥꯏꯒꯦ ꯋꯥꯡꯊꯣꯏ? ꯇꯁꯦꯡꯅ ꯅꯨꯄꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯕ ꯑꯣꯏꯔꯗꯤꯅꯦ ꯁꯦꯜ ꯊꯤ ꯄꯥꯏꯅꯤꯍꯦ ꯏꯕꯣꯅ. ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤꯅꯦ ꯅꯪꯉꯣꯏꯗꯣ. ꯈꯪꯉꯕ? ꯅꯪꯉꯣꯏꯗꯣ. ꯑꯁ, ꯌꯥꯔꯦꯁꯦ. ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯌꯥꯅꯣꯕ ꯅꯪꯅ ꯀꯣꯏꯔꯤꯁꯦ? ꯅꯨꯄꯤꯁꯦ ꯍꯣꯏ, ꯌꯦꯡꯉꯨ. ꯈꯪꯗꯦꯗ, ꯊꯦꯡꯅꯒꯤꯒꯨꯝ ꯀꯣꯏꯒꯤꯒꯨꯝ ꯇꯧꯕꯅꯤ. ꯑꯗ ꯃꯃꯤꯡꯗꯨꯁꯨ ꯀꯥꯎꯕ ꯌꯥꯎꯏꯗ. ꯑꯁ, ꯁꯛ ꯐꯖꯔꯨꯕꯁꯦ ꯋꯥꯏꯗ ꯏꯇꯥꯎ. ꯇꯨꯝꯐꯝ ꯆꯥꯐꯝ ꯐꯝꯐꯝ ꯆꯥꯐꯝꯒ ꯀꯔꯤꯝ ꯈꯪꯕꯖꯥ ꯅꯠꯇꯦꯗ. ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔ ꯃꯥꯟꯅꯤꯗ. ꯁꯛ ꯐꯖꯔꯨꯅꯨꯀꯣ ꯅꯪ. ꯆꯠꯁꯤ. ꯑꯁ, ꯌꯥꯔꯦꯁꯦ. ꯆꯠꯁ꯭ꯔꯣ. ꯏ, ꯁꯤ ꯑꯩ ꯃꯤ ꯐꯨꯅꯗꯧꯒ ꯃꯥꯜꯂꯦ. ꯑꯗꯨꯒ ꯍꯜꯂꯣ, ꯅꯤꯡꯁꯤꯡ. ꯇꯥꯏꯌꯦ. ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯔꯦ. ꯀꯞꯄꯨꯕ꯭ꯔꯣ ꯅꯪꯕꯣ? ꯀꯞꯇꯦ. ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯥꯟ ꯂꯧꯔꯝꯃꯅꯤ. ꯍꯣꯏ, ꯃꯐꯝꯁꯨ ꯊꯣꯛꯏ. ꯑꯗꯨꯕꯨ ꯑꯩ ꯑꯔꯥꯟꯕꯗꯤ ꯑꯝꯇ ꯇꯧꯈꯤꯗꯦ ꯅꯤꯡꯁꯤꯡ. ꯇꯁꯦꯡꯅ ꯅꯪꯕꯨ ꯁꯥꯎꯍꯜꯂꯒꯦ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯇꯧꯈꯤꯕ ꯑꯝꯇ ꯅꯠꯇꯦ. ꯃꯇꯥꯡ ꯆꯥꯗꯕꯒꯤꯅꯤ.
ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯈꯟꯕ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯇꯦ ꯅꯤꯡꯁꯤꯡ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟ ꯂꯧꯒꯅꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪ ꯑꯩꯒꯤ ꯀꯣꯜ ꯄꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯔꯤꯄ꯭ꯂꯥꯏ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯨꯝꯃꯦꯅ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯄ ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯀꯌꯥꯝ ꯋꯥꯅ ꯑꯩ ꯂꯦꯜꯂꯤ ꯈꯪꯕ꯭ꯔꯥ ꯍꯣꯏꯕ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯗꯣꯂꯤꯗ ꯂꯥꯟꯅ ꯂꯧꯕꯗꯣ ꯑꯗꯨꯗꯤ ꯂꯧꯒꯅꯨ ꯌꯥꯔꯦ ꯄꯜꯂꯛꯀꯅꯣ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕꯗꯣ ꯇꯧꯒꯅꯣꯕ ꯀꯩꯅꯣ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕꯕꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯛꯀꯅꯤ ꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕ꯭ꯔꯥꯕ ꯑꯩ ꯅꯨꯄꯥ ꯀꯅꯥꯒ ꯀꯣꯏꯅꯒꯦ ꯍꯥ ꯀꯅꯥꯒ ꯀꯧꯅꯒꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯀꯣꯂꯦꯖꯇꯒ ꯆꯠꯃꯤꯟꯅꯗꯅꯒ ꯇꯧꯔꯗꯤ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯛꯀꯅꯤꯅꯦ ꯏꯁ ꯄꯤꯛꯁꯟꯕꯤꯔꯣꯏꯅ ꯑꯗꯨꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤꯗꯅ ꯏꯁ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯝꯃꯣꯏ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯈꯝꯕꯟꯕꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅꯤ ꯈꯝꯕꯟꯕ ꯀꯥꯏꯅ ꯅꯨꯡꯒꯤ ꯊꯃꯣꯏꯗꯨꯗꯁꯨ ꯈꯝꯕꯟꯕ ꯃꯁꯛ ꯈꯪꯕꯣꯏꯔꯦ ꯏꯁ ꯅꯨꯡꯒꯤ ꯊꯃꯣꯏꯁꯤꯅꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯅ ꯂꯥꯛꯎꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯨꯏꯔꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯁ ꯀꯩꯝ ꯍꯥꯏꯍꯟꯗꯦꯕ ꯀꯩꯁꯨ ꯍꯥꯏꯅꯗꯕ ꯌꯥꯔꯣꯏ ꯁꯠ ꯍꯥꯏꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯅꯈꯩ ꯑꯃ ꯁꯤꯡꯅꯁꯦ ꯀꯣꯂꯦꯖꯇꯅ ꯃꯥꯒꯁꯨ ꯄꯥꯔ ꯂꯩꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯣ ꯅꯕꯥꯏꯅꯤꯗꯤ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯍꯌꯦꯡ ꯆꯤꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯅꯪ ꯑꯩ ꯍꯨꯟꯇꯣꯛꯄꯤꯔꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯍꯨꯟꯇꯣꯛꯑꯣꯏꯕ ꯑꯩꯕꯨ ꯌꯥꯝ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯀꯥꯏꯅ ꯅꯤꯡꯁꯤꯡ ꯀꯣꯏꯅ ꯑꯩ ꯀꯣꯏꯔꯤꯁꯤꯕꯨ ꯋꯥꯈꯜ ꯂꯦꯞꯄ ꯀꯧꯕ꯭ꯔꯣ ꯁꯤꯗꯤ ꯃꯤꯗꯥꯅ ꯄꯨꯔꯤꯗꯨꯅꯤ ꯀꯥꯏꯗꯩ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯒ ꯄꯩꯗꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯂꯣꯏꯅꯕ ꯀꯨꯏꯁꯤꯜꯂꯛꯄꯒ ꯊꯋꯥꯏꯒ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯣ ꯅꯪꯗꯤ ꯁꯥꯎꯗꯦ ꯑꯗꯨꯝ ꯀꯦꯊꯔꯒ ꯃꯃꯣꯟꯇ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯪꯒ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯅꯕꯥꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯌꯦꯠꯄ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯁ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦꯕ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯝꯇꯗꯤ ꯍꯪꯍꯧꯒꯦ ꯍꯪꯉꯨ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯅꯤꯡꯁꯤꯡꯒ ꯑꯩꯒ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯍꯦꯟꯒꯦ ꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯃꯗ꯭ꯔꯣ ꯁꯦ ꯈꯨꯝꯃꯣꯕꯁꯦ ꯍꯣꯏꯕ ꯅꯪꯅ ꯍꯦꯜꯂꯦꯕ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯩꯅ ꯅꯪ ꯀꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯐꯔꯦꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯅꯪ ꯐꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯕꯨꯗꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤꯗ ꯍꯜꯂꯣ ꯗꯥꯆꯣ ꯑꯩ ꯍꯌꯦꯡ ꯆꯪꯒꯅꯤ ꯑꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯑꯥꯗ ꯂꯩꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯈꯔꯗꯤ ꯀꯨꯏꯔꯛꯑꯅꯤ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯗꯥꯆꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯝꯇ ꯏꯕꯥꯅꯤ ꯎꯅꯁꯤꯗꯅ ꯅꯪ ꯊꯣꯛꯂꯛꯀꯦꯔꯣ ꯗꯥꯆꯣ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯌꯦ ꯑꯩꯁ ꯑꯣꯗꯤ ꯎꯅꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯐꯖꯅ ꯎꯅꯔꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯗꯥꯆꯣ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯁꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯜꯂꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯁꯥꯎꯍꯟꯕꯅꯤ ꯅꯪꯅ ꯁꯥꯎꯍꯟꯕꯅꯤ ꯉꯥꯏꯌꯨ ꯃꯇꯝ ꯍꯟꯗꯛꯀꯤꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯊꯥ ꯈꯔꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯖꯍꯧ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯤꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯪꯒꯤꯁꯨ ꯊꯨꯒꯥꯏꯒꯅꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯐꯩ ꯉꯥꯏꯁꯤ ꯃꯇꯝ ꯏꯀꯥꯏꯕꯗꯤ ꯏꯅꯪꯗ ꯅꯪꯒꯅꯤ ꯅꯪꯁꯨ ꯑꯩꯁꯨ ꯏꯆꯦ
ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯊꯦꯡꯅ ꯆꯠꯇꯣꯏꯔꯕ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯗꯥ ꯃꯍꯦꯟꯕ ꯎꯅꯗꯣꯏꯔꯣ ꯍꯥꯏꯁꯦ ꯎꯅꯔꯣꯏꯗ ꯑꯇꯣꯞꯄ ꯊꯕꯛꯅꯦ ꯅꯍꯥꯟꯃꯨꯛꯀꯤ ꯕꯦꯠ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯎꯅꯗꯣꯏ ꯃꯥꯜꯂꯤꯗ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯄ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯨꯀꯣ ꯃꯤꯍꯨꯟꯒꯁꯦ ꯆꯤꯡꯉꯥ ꯆꯤꯡꯒꯨꯝꯅꯦ ꯄꯨꯔꯥ ꯍꯩꯅꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯒ ꯗꯥ ꯃꯍꯦꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯉꯗꯤ ꯇꯨꯃꯤꯟꯅꯒ ꯂꯩꯈꯤꯗꯧ ꯃꯤ ꯅꯠꯇꯦ ꯌꯥꯝ ꯌꯦꯠꯂꯛꯈꯤꯗꯧꯔꯤꯖꯥꯠꯅꯤ ꯄꯥꯛꯅ ꯃꯃꯥꯏ ꯂꯩꯈꯤꯗꯧ ꯃꯥꯟꯗꯦ ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯕꯅꯤ ꯅꯍꯥꯟꯁꯨ ꯎꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯤꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯎꯅꯗꯣꯏꯔꯕ ꯅꯠꯇꯦꯃꯤ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯃꯥꯗꯤ ꯊꯕꯛꯀꯤ ꯅꯍꯥꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯩꯇꯦꯕ ꯐꯔꯦꯁꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯊꯣꯛꯑꯝꯃꯣ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯪꯉꯝꯒꯦ ꯆꯪꯉꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯕ 이승 기대떡해. 이승세 히닥세 콜라게. 바보, 카라파라봐. 카라파리, 이밖에 시도들. 아랑도 이밖 굴리샤 호들. 아도 아이라 암드디 그만다고 노리게 바시보. 히닥세 짱라이나 짜와봐. 아이코이 빠컷레바. 이밖에 시도라로 너희 꼴리 셔트로브 네트로. 파레. 이밤은 남비라게. Now, nangbu thengdribo. Babung kaidaroge? Tia, babungse masayam nungaidre. Matomda honto amadu nungairaro. Tia, nang adum lehoro. Ai dum chatlage ithanda. Lesto, ai ngasidi nganna halaage. Hoi. Pare. Gari soda table da lehorabane. Gari puraroige. Horen athokai chatningasu chatnaba thanamage. Ai otoda dum chatkrage. Hey, 이밖에 시도루이네 너이보. 샤샤, 너이보 셀로니. 하이 루싱, 나나오시 틸루로네. Yarani babu. Ai seloina pukrage. Line da dum chatkrage ba. Ai nganna halakani. Practical notebook to ngasina last date oibagi submit tawba chatpane ba. Ai kaisu kuira yam thuna halake ba. Tia, nang thabak chakadaba lei haibado ai halagoina chatloko. Hoi. 하이, 가리 란투빠가도 옅옅들 란투고. Hoi babu. 썰로. Iche chaloki. 썰로. Babung, haksan khara nungairabo. 떠우들. 이밖에 시도들. Babungna guli zaba hek kawisi karigino. 나랑데 이빠 와클 왜 호들. Babung, se, ngaktam pothase. Hello? Ngan, nang college ta leiraba. Leitiye, nga watchini. Nang di college la reba. Leitriye. Aido, akhoi chena thinbado khudong chadraba. Adugi ai line gari de la age tawbane. Ado gari sumta laktreba torise. Nang yaradi ai hamta lawba lakpi gera haige tawbane. Kamai laktino? Ai sonda gari phakta bagi lakta leiri. Aina kamai lawba laktino? Oh, pare. Adudi ai thengasu thengna gari lakpa dum ngairage. Hoi. Thame. As onthoknei kai khreda. Ngahan ge haibasu nate. Basi ka ikai na haijabasida.
ꯀꯩꯅꯣ ꯃꯪꯉꯒ ꯒꯥꯔꯤ ꯊꯧꯔꯤꯗꯨꯕꯣ ꯐꯖꯅ ꯊꯧꯀ ꯒꯥꯔꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯕꯒ ꯑꯝꯇ ꯉꯝꯈꯤꯔꯣꯏ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯁ ꯇꯥꯏꯕ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯤꯗꯣ ꯅꯤꯡꯁꯤꯡꯅꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯑꯗꯨꯒꯤꯔ ꯅꯪꯅ ꯑꯃꯨꯛ ꯉꯤꯁꯦ ꯑꯁ ꯌꯥꯔꯦꯕ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯇꯣꯡꯉꯨ ꯅꯪꯒꯤ ꯇꯣꯡꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯑꯗꯨꯝ ꯇꯣꯡꯉꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯁꯨꯝ ꯁꯥꯎꯖꯔꯛꯁꯤꯅꯦ ꯀꯅꯥꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪ ꯅꯁꯛꯁꯨ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟ ꯄꯥꯏꯔꯛꯏꯗꯤ ꯅꯤꯡꯁꯤꯡ ꯅꯪ ꯑꯩ ꯀꯥꯎꯔꯕꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯤꯡꯅ ꯅꯤꯡꯁꯤꯡꯍꯟꯕꯤ ꯀꯧꯔꯒ ꯅꯪꯗꯤ ꯌꯥꯝ ꯊꯨꯅ ꯀꯥꯎꯒꯜꯂꯤꯅ ꯂꯝꯕꯤ ꯆꯠꯄꯗ ꯃꯈꯥꯗ ꯌꯦꯡꯉ ꯆꯠꯄꯒꯤ ꯑꯩꯉꯣꯟꯗ ꯋꯥꯏꯁꯤꯜꯂꯒ ꯇꯨꯁꯤꯟꯕꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯅꯤꯡꯁꯤꯡꯉꯨ ꯅꯤꯡꯁꯤꯡꯉꯨ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯄꯤꯁꯨꯝꯒ ꯁꯨꯛꯇꯣꯛꯈ ꯌꯦꯡꯉꯤꯗꯨꯕꯣ ꯍꯩꯃ ꯈꯨꯝꯗꯦꯅꯦ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯅꯇꯣꯝꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯃꯤꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃ ꯆꯠꯈ꯭ꯔꯤꯗꯣ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏ ꯀꯩꯒꯤ ꯇꯩꯊꯣꯛꯏꯅꯣ ꯑꯩꯅꯗꯤ ꯐꯖꯩꯅ ꯈꯜꯂꯒ ꯌꯦꯡꯉꯤ ꯂꯥꯎꯔꯤꯕ ꯅꯨꯃꯤꯠꯇꯨꯒ ꯁꯥꯡꯂꯕ ꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯄꯤꯒꯤ ꯏꯔꯦꯛ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯒ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯂꯩꯕꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯐꯠꯀ ꯇꯩꯊꯣꯛꯈꯤꯅꯦ ꯑꯩ ꯆꯠꯂꯒꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯀ꯭ꯂꯥꯁ ꯄꯨꯡ ꯀꯌꯥꯗꯅꯣ ꯑꯩ ꯀꯣꯂꯦꯖ ꯆꯪꯉꯔꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ ꯀꯩꯒꯤꯅꯣ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯗꯣꯏꯗꯤ ꯑꯩ ꯆꯪꯅꯤꯡꯗ꯭ꯔꯦ ꯀꯣꯂꯦꯖꯁꯨ ꯆꯪꯉꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯉꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯀꯞꯄꯤꯗꯨꯒꯤ ꯃꯔꯝ ꯑꯩ ꯍꯪꯉꯣꯏ ꯄꯥꯎꯈꯨꯝ ꯐꯪꯂꯣꯏꯗꯕ ꯋꯥꯍꯪꯗ ꯑꯩ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯄꯣꯛꯇꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯌꯦ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯑꯆꯧꯕ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯕ ꯇꯝꯃꯨ ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗꯣ ꯅꯪ ꯅꯁꯥꯅ ꯑꯣꯏꯖꯧ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯡꯁꯇꯣ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯑꯃꯠꯇꯗ ꯃꯗꯨꯒꯤ ꯔꯥꯏꯠꯇꯣ ꯅꯪꯅ ꯄꯤꯒꯅꯨ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯕꯨ ꯄꯥꯝꯃꯨꯕ ꯇꯝꯃꯨ ꯋꯥꯔꯕ ꯃꯇꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗꯤ ꯄꯥꯡꯗꯕꯒꯤ ꯁꯥꯖꯠꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯈꯛꯇꯪ ꯁꯤꯟꯊꯅꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯈꯥꯛꯎ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯒꯅꯨꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯤꯠ ꯊꯛꯀꯅꯣ ꯂꯝꯕꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯍꯣꯏ ꯗꯗꯥ ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯅꯞꯁꯟꯗꯅꯒ ꯆꯠꯂꯦ ꯍꯥꯏꯕ 이베마 색비 만비세 또고 우찌가 오만마시네 아이는 이 하이갈리세 마네 야버기 나트로 색비시나 떠이세
Sidane, aina nupa haiba jase khirisi ibema. Machindadi marupni hariba. Hojik lai mawongdubu marupni ha yagadraba. Ningsingna uraga karini khankine habasu khandaba. Makok aje nungjaw ma par hek thoma thugai nungai don mase hitse yam nare da ko idea. Law, changase law. Tano, Tina. Kaidorage? Ningsing lakibra. Ningsing lakba laktaba nangoda kai darkar tage. Natraga noigi hauji utkiba yamna romantic oiba sindo. Mangonda yenghaningbai raba. Drama ga yam tawkhrabo saisibo. Nupa phangdaba nupi amanane migi nupa munbagi sindo nangu howdabra. Nupa dunasu maga khangnaba nupi ama leina Linda amom amagane phongna hekta irang kapnabagi sindo adusu nangu howde. Noina nupa phangdibi haido aingonda natro aina kanagi nupa malage ha amuk sandokna takho haibra nangna tawriba singdo a howbadagi howna mari haidaro haibra aina munkhiba leite icham chamna marup amagum anganga pau phaunabani aduda angangna mana ningsingbu panglutra haiduna aingonda monsilakpani kaino sida aina karida munba kauge namanabi amaga khangnari khangna nangna yaruba natro nangisu ngaral yamna chauna lei lukhak sakhak yamna khombi oina hek tawradana namaido ikaidro ha sinasu achumba sadana ga ngangine ningsinga class tawdraba tawi amalogi da ngairi nang thengi di kaidorage aidi class yaoroye notebook submit tawba lakpane adugi thengna lakpane hojipudi tawrame ai chatlagi tawbane noida hairamgena ngahak changpane ado ai thoamage ko babun su masangam hauge ngasidi khara halamage ai chatlage Ningsing. Kaidorage? Aingonda chauningba, janingba leiredi, haniga hanagum, adum chaw, chayu. Ai kaisu sauningdeda. Hainingba basu, kemta leitraba. Yamnadi leibane. Adubu aigi wai tabinaba mi amata leiramdre. Nangonda hainingba haibabu nungaina leyo. Anauba punsigi khongthangdu thangba matamda maithiba leitana mai pakpada oyo. Nangna mai pakpada uraga aisu laptakna leptuna nangidamak pukning thawgatjarake. Nangi sema magundi asida kan aibu da nusiba nafamda lalaba ina isana se be lo haina changira phawda dangna kari ibu tim che biram da biging muta oyasu kasu dang khana yeng biram chiba kayina nangi mu mi noktuna aibu amuk hena wan biram le
ꯅꯪꯅ ꯊꯤꯅ ꯆꯩꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯤꯟꯖꯤꯟꯕ ꯉꯝꯒꯗꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯂꯨꯕꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯇꯥꯔꯕ 이샤싱나 통보 이상시디 온통나 하오크레다 하웨 빠봉 그저러게 빠봉 빠봉세 이신 가라 탁실로 나 히닥 좀 더 뿌려서라 빠봉 럭토로 바보, 히닥지 사세. 계속 떠오더라고 빠봉 그래 말해 ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯕ ꯄꯥꯕꯨꯡ ꯆꯦꯛꯑꯞ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯆꯥꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯅꯤꯡꯁꯥ ꯌꯥꯝꯅ ꯊꯤꯌꯦ ꯄꯥꯕꯨꯡ 이봐 그시 떠오르이다 셀 띵내나버니 이양 노래가네 뿡파파가 됩슬레이띠 아숨 행기싱아 카이노니 노이보 바보. 바래 이봐 쇼글레게 ꯄꯥꯕꯨꯡ ꯌꯥꯒꯗ꯭ꯔꯣ 이봐 그시 떠오르이다 쌀로 싹세 싹토 이봐 ngakpo 타루게고 ꯏꯆꯦ ꯄꯥꯕꯨꯡꯅ ꯊꯕꯛ ꯅꯥꯕ ꯑꯃꯨꯛ ꯍꯧꯔꯤꯁꯦ ꯌꯥꯝ ꯂꯨꯕ ꯂꯩꯅꯥ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯌꯦꯡꯊꯣꯛꯑꯒ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯑꯃꯨꯛꯇꯪ ꯈꯟꯅꯔꯗꯤ ꯐꯗꯧꯅꯤ ꯗꯣꯛꯇꯔ ꯆꯠꯁꯦꯁꯨ ꯌꯥꯗꯕꯁꯤꯗ ꯄꯥꯕꯨꯡꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯁꯤꯅꯤ ꯑꯁ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯁꯥ ꯁꯣꯜꯂꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯆꯦꯆꯦꯁꯨ ꯂꯩꯁꯤꯗꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯒ ꯄꯥꯕꯨꯡꯒ ꯉꯥꯛꯇꯪ ꯗꯨꯀꯥꯟꯗ ꯂꯩꯃꯤꯟꯅꯔꯁꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯕꯛꯁꯤꯡꯁꯦ ꯏꯆꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯍꯣꯏ ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯤ nganmuki dadado natro Mane, ngasidi nangko unagina lakpani. Aiga di kaige. Aise sida tha amakaki suti tholpani. Hayeng ayuk changkigadaba. Aduna jangamdai sidane nangonda kainomta hairamgi tawbani. Aingonda hairamdoisina kaigino. Wakhal tadriro natraga tasinadriraba. Angang oibagini haigesu angang kaisu oidre leisabi fariu. Aduga kemta khangdaba. 파기 떠오니세. 대단한 누시다나 숨박락락랍니까? 아더, 다다와 함다 하이게나. 하요. 다다다, nangi phone number 좀 더 비요. 아이디 폰 바이디예. 생기 바이다 브로. 레샤비 파르시바. 하나부디 바이라메. 아도 투가이그레. 예, 까이게. 바이닝다버기. 예, 바이닝다디 투가이나 브로. 아이 생기부다이디. masaksu uba fangaroi wau phangna basu mu fangradi as dada hoise pare aina mathang tholakpadadine nangsu phone pairamako aduga leisabi su mayam pharni matamdudadi matamduda dadana thamoi sengna nangonda haigadaba wa mayam leiko ado matamduda nangna yabiyuko kum드시 가기노 호야게 하요. 호야게. 이찬디 말은 못 보니세. 이창하게. 아코이 바봉 너우라디 누파 우네나 제라니에. 이창하게 거.
ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯗꯥꯁꯧ, ꯌꯥꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯅꯨꯡꯁꯤꯅꯕꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯦ. ꯑꯗꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ. ꯗꯥꯁꯧꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯩꯒ ꯗꯥꯁꯧꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩꯗ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏ. ꯅꯪꯅ ꯃꯥꯌꯣꯛꯅꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ. ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯀꯅꯥꯃꯠꯇꯅ ꯏꯊꯛꯇ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯈ꯭ꯔꯦ. ꯃꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯤꯗꯣ ꯑꯩꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯡꯅꯒꯅꯤ. ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯁꯤꯗ ꯌꯥꯒꯗꯕꯅꯤ. ꯗꯥꯁꯧꯒꯤ ꯑꯄꯥꯝꯕ ꯈꯛ ꯇꯧꯒꯦ, ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯔꯣꯏꯒꯦ ꯍꯥꯏꯕ. ꯗꯥꯁꯧꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ. ꯂꯨꯆꯤꯡ, ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 5ꯁꯦ ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯥꯛꯄꯅꯤ. ꯅꯪꯅ ꯍꯥꯏꯕꯗ ꯇꯥꯗꯨꯅ ꯌꯥꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ. ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ. ꯑꯗꯨꯗ ꯈꯪꯗꯦ. ꯑꯩ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯍꯟ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ. ꯏꯕꯥꯅꯤ ꯏꯡꯒꯦꯖ ꯇꯧꯒꯗꯕꯅꯤ. ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯦꯜꯂꯛꯄ ꯃꯤ ꯑꯃꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯊꯝꯃꯦ. ꯗꯥ, ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯑꯃꯇ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯒꯦꯔꯥ? ꯎꯅꯔꯒ ꯅꯤꯡꯊꯤꯅ ꯁꯥꯔꯁꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ. ꯍꯣꯏ. ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ? ꯑꯩ ꯗꯗꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩ ꯗꯗꯥꯕꯨꯗꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯑꯩꯅ ꯋꯥꯈꯜ ꯈꯟꯗꯕ ꯋꯥꯠꯂꯨꯕꯗꯒꯤ ꯑꯩꯅ ꯐꯪꯖꯕꯅꯤ. ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯄꯨꯡꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯒ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ. ꯉꯛꯇꯤꯉꯛꯏꯀꯣ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ. ꯑꯩꯒꯤ ꯊꯃꯣꯏ ꯈꯛꯇ ꯊꯨꯒꯥꯏꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏꯗꯨꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯪꯅ ꯊꯨꯒꯥꯏꯒꯗꯧꯔꯤꯕ. ꯅꯨꯄꯤꯅ ꯋꯥꯈꯜ ꯊꯦꯟꯕꯁꯤ ꯑꯗꯨ ꯌꯧꯅ ꯊꯦꯟꯕ. ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯇ ꯍꯟꯅ ꯌꯦꯡꯗ ꯅꯪꯇꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯦ ꯃꯤꯅꯝꯗꯨꯅ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨꯁꯨ ꯑꯄꯪꯕ ꯁꯤꯕ. ꯑꯩ ꯂꯥꯜꯂꯦ ꯗꯗꯥ. ꯑꯗꯨꯕꯨ ꯑꯩ ꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯗꯗꯥꯅ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩ ꯗꯗꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯐꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯂꯦꯞꯄꯣ. ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯨꯟꯅ ꯈꯜꯂꯒ ꯋꯥꯔꯦꯞ ꯂꯧꯔꯛꯑꯒꯦ. ꯏꯔꯥꯜ ꯂꯩꯇꯕꯤ ꯑꯩꯕꯨ ꯅꯝꯗꯅ ꯏꯔꯥꯜ ꯂꯩꯍꯟꯕꯤꯕ. ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨꯁꯨ ꯂꯧꯉꯝ ꯆꯥꯎꯕꯤ ꯇꯥꯍꯟꯕꯤꯕ. ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯣꯏꯍꯟꯕꯤꯕ. ꯁꯤꯈ꯭ꯔꯕꯁꯨ ꯐꯖꯐꯝ ꯂꯩꯇ꯭ꯔꯕ ꯃꯃꯜ ꯂꯩꯇ꯭ꯔꯕꯤ ꯑꯩꯍꯥꯛ.
ꯁꯛꯈꯪꯗꯕꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯄ ꯃꯒꯨꯟ ꯆꯥꯎꯕꯤ ꯂꯩꯁꯛ ꯍꯦꯟꯕꯤ ꯅꯪꯒꯤ ꯎꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯂꯤꯕ ꯄꯨꯛꯅꯤꯡꯁꯨ ꯋꯥꯈꯜꯁꯨ ꯅꯪꯉꯣꯟꯗ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯑꯃꯨꯛꯁꯨ ꯑꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯑꯣꯏꯒꯨꯝ ꯇꯧꯏ ꯑꯃꯨꯛꯁꯨ ꯑꯩꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯏ ꯄꯥꯎꯈꯣꯡꯂ ꯆꯜꯂꯤꯕꯁꯦ ꯁꯛꯈꯪꯗꯕꯤ ꯅꯪꯅ ꯃꯆꯧꯕꯤ ꯍꯤꯗꯥꯛꯀ ꯆꯥꯔꯕꯣ ꯉꯁꯤꯒꯤ ꯆꯥꯔꯦ 이붕어디 ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯋꯦ ꯃꯆꯧꯕꯤ ꯀꯧꯖꯔꯛꯎꯔꯥ ꯌꯥꯔꯦ ꯀꯧꯔꯛꯑꯅꯨ ꯑꯗꯣ ꯃꯆꯧꯕꯤ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯃꯕꯖꯥꯠꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯗ ꯃꯆꯧꯕꯤ ꯃꯆꯧꯕꯤꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯗꯨꯒ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯆꯧꯕꯤ ꯀꯩꯝ ꯈꯪꯗꯦ ꯃꯥꯅ ꯈꯟꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯜꯂꯝꯂꯕꯗꯤ ꯃꯥꯆꯧꯕꯤꯅ ꯄꯦꯟꯒꯗꯕꯅꯤ ꯑꯩꯅ ꯋꯥꯁꯦ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯪꯗꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯃꯆꯧꯕꯤꯅ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯋꯥ ꯑꯝꯇ ꯀꯥꯡꯊꯣꯛꯂꯝꯗꯕꯁꯦ ꯌꯥꯝ ꯐꯔꯦ ꯅꯠꯇ꯭ꯔꯕꯗꯤ 이쪽 좁나랑가다바니 마저비수 아이수 누피 마사두나 까나 오이리까봐 람담 마시기 마이테이 닝올라 나트라가나 깡룹띠나다비 미랑기 닝올라 하이바수 아이 캉데 항시라 마저비야 응? 항곰시 항가바수 헥딱 쿠마까다바 나테 마탕기 라이바 나마징 누미치다 마 윰시다 소이드나 톨라니 아두다 마저비나 닝티나 와리 사기 이따 doliro nang tijibo 나띠다 이따 능신 미행한번 마부 exam 타발라기 그러네 그도불라 오더니까 비에게 로이버 잠 타오다부 타 어흠 머리기 마망다 낭가 돌리가 콜레스 락미나바 누미타 닝싱기 마마나비 다이나와이가 돌리웨가 와 khara ngang ki banu mito aldagi dum lakitre mabu lae haibrane khangdi ta aiju pawphon da bayam kuiri dainaw da hangmusu muju pawphon den hai magi phone do kai re haibra kinom di haigum tawni 이따 아들의 리시 닝싱 나트로 겔럼다 토크리시 닝싱 말이다 마니다 앵아 토기 랑가 달레문 거 호이 닝시 amta ngai khone ai bum tangak piu ai nang dia minam khre chamla banangi thamoi bu ai niam thugai khre adu gi tamak ai bum tangak piu matamgi matung ina mahoksagi khal phawba ahong manai masida icham chamba miyoiba ikhoinadi karamna thamoi hongloidage pukchel oloidage mahosagi awonbagi ichelda miyoiba moina nangsu yaurubane kaisu kaide masida nangi nara leite ningsing please ai bu ikai piu manba marau le bu ngang do adu mai ngang bi ganu adu ki mahutta ayun la no bagi ai bu thino na sebiram miyoiba amada chaiba ngang ba hongna deda aina kai oidana aigi kari tik leidana nangonda chaiga doribano mi ama oina aina nangu yam respect tawe adudi aina wana wapam amakak hangjagi hojik shunang aibu nusibiba simatangdi nang singman da khumbiram
ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯅꯁꯥꯅ ꯍꯪꯖꯧ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯒꯤ ꯇꯣꯡꯖꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯖꯕ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯅꯤꯡꯁꯤꯡ ꯄ꯭ꯂꯤꯖ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩꯌꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯅꯤꯡꯁꯤꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯤꯡꯁꯤꯡ 이반이기 하는 옷이란 미급도 아무튼 할란 이유가 아이 내 공빠이들 하이자오죠 하이자라기 아이게 와봐 심었던디 땅나 강비입니다 신 ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯈꯤꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯑꯋꯥꯕꯗꯣ ꯑꯩꯅꯁꯨ ꯈꯪꯗꯦ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯊꯥꯖꯕꯗꯣ ꯅꯪꯅ ꯆꯍꯤ 100 ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯪꯂꯔꯣꯏ ꯅꯪ ꯅꯁꯥꯒꯤ ꯂꯝꯕꯤꯗꯤ ꯅꯁꯥꯅ ꯀꯛꯆꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯈꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯁꯨ ꯈꯣꯏꯗꯦ ꯍꯥꯏꯕꯗ ꯑꯩꯅ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯆꯦꯄꯥꯎꯂꯥ ꯑꯐꯥꯎꯕꯗ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯖꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯌꯥꯝ ꯋꯥꯔꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯕ꯭ꯔꯥꯕ ꯏꯅꯔꯖꯤꯒ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯑꯁ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯍꯜꯂꯣ ꯂꯨꯆꯤꯡ ꯅꯣꯏ ꯁꯂꯥꯏꯗꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯦ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯎꯔꯛꯄꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯗꯥꯝ ꯍꯦꯟꯕꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯝꯃꯦꯀꯣ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩ ꯍꯥꯏꯅꯣ ꯗꯥꯝ ꯍꯦꯟꯕ ꯍꯧꯖꯤꯛ ꯑꯝꯇ ꯎꯅꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣꯕ ꯑꯝꯇ ꯎꯅꯁꯦꯕ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯂꯨꯆꯦꯡ ꯗꯥꯁꯧꯗꯣ ꯉꯁꯤ ꯊꯣꯛꯂꯛꯑꯦꯌꯦ ꯑꯩꯁꯨ ꯅꯨꯄꯥꯅꯦ ꯊꯦꯡꯅꯕ ꯇꯥꯕꯅꯦ ꯃꯥꯅ ꯑꯆꯧ ꯁꯥꯡ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯆꯦꯟꯗꯣꯏꯅꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯣ ꯆꯦ ꯂꯨꯆꯦꯡ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯗꯥ 이반이기 피랩세 기탄 투말리 아이세 wakal yam then munkhre aigi yunggi amadi pabunggi phibam yengaga ai dagi na tung inba ngamoi dore fare masigidi yungdo hal masu thorokpada ngairi mana kesu henjan mangamoida ai leisidi chalo gai thoro now lao yum phau 18 birage just lao 누파도가 먹고이니 ngakdang kuina di wari sane adugi matung nupaduna tungdai naraga machin manau mo yumda tinjalame aduga nupadu su pantadan hankri thoidona chingningai go bide leite sir ayung ning thilengdana layo cheksina seno noigi mathok taba pumba aina watana pigani
ꯆꯤꯡꯅꯍꯟꯕ ꯌꯥꯔꯣꯏ. ꯍꯣꯏ, ꯐꯒꯅꯤ ꯁꯥꯔ. 이점 점제비니 칼로바니. 아두부 아뚝령남 하이비. 낭곰나 이건나 사나바 야브라. 낭나 이부 거리슈 레트나 칸바. 눅시비게 칸바니. 아두부 낭기 에두금 바로나토 리쳇뚜디 아이네 야로. 살라잉한 바나 속야 야로. 가라마따나 이부 시타비 야로. 마후부비 린나몽 낭기 마후두 럭톡방금 바살라이니 하바세. 낭나 칸드레. ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ. 이붕어 살, 이남배만나 가우러 하이리에. ꯁꯥꯔ ꯇꯥꯛꯄꯤꯒꯅꯨꯗꯅꯤꯅꯦ. ꯑꯩꯁꯨ ꯅꯆꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯍꯣꯏ. 이남배나 라오 하요니. ꯍꯣꯏꯅꯦꯅꯦ, ꯑꯩ ꯆꯪꯉꯨꯔꯒꯦ. 이제나 반나바 실라기. 낭기 자팜 톡보도 어둠 짤로로. 이제 탐하겠고. 파무. 이마, 학장 그슈 떡되고. 이마 그슈 떡디. 윰데 여럭보다 ngairi. 와라마니 하이바 이마 캉이. 아두부. 와리 사나닝두나 이마나 낭부 까우보니. ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? 이마나 까우보기 마람디 낭수 캉아마니다. 헤, 누피 마사도 까이데이노. 싱제마이대기니. 랩라브로, 홍라로이드로. 마두기 피랩도 ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯏꯃꯥ. 이마나 타자바 ꯃꯁꯛ ꯈꯪꯕ ꯑꯍꯜ ꯑꯍꯨꯝꯈꯛ ꯃꯣꯏꯗ ꯑꯝꯇꯪ ꯊꯥꯕꯤꯌꯨ. ꯑꯇꯩ ꯀꯅꯥꯗꯁꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯋꯥ ꯂꯧꯕꯤꯒꯅꯨ. ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯁꯥꯔꯁꯦ ꯏꯃꯥ. ꯐꯝꯕꯤꯌꯨ. ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯗꯧꯕꯅꯤ. ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯆꯤꯡꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ. 이제 ꯅꯪ ꯍꯥꯏꯅꯕꯒꯤ ꯑꯍꯟ ꯈꯔ ꯂꯥꯛꯍꯧꯋꯦ. ꯑꯩꯗꯤ ꯗꯥꯝ ꯍꯦꯟꯕꯒꯤꯔꯅ ꯈꯜꯂꯒ ꯑꯃ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯩꯅꯣ? ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩꯅꯤ. ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯣꯅꯦ. ꯏꯇꯥꯎ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯑꯍꯜꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ. ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ. ꯁꯣꯝꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅꯤ. ꯃꯥꯃꯥ ꯈꯨꯔꯨꯝꯖꯔꯤ. ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ. ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯔꯦꯟꯕꯣꯒꯥ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ CEO ꯁꯂꯥꯏꯉꯥꯟꯕ ꯃꯉꯥꯡꯗꯨꯅꯤ. 피우 타모 짜파이비유 ꯑꯗꯨꯗꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯂꯩꯖꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯔꯤꯕ. ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ. ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝꯗꯤ ꯃꯁꯥ ꯍꯥꯟꯅ ꯌꯥꯅꯖꯗꯨꯅ ꯃꯔꯤ ꯂꯩꯅꯖꯕꯅꯤ. ꯉꯁꯤ ꯉꯔꯥꯡꯗ ꯈꯪꯅꯕ ꯅꯠꯇꯕ ꯃꯥꯜꯂꯤ. ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯖꯗꯦ. ꯍꯩ ꯍꯩꯕꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯂꯩꯇꯅ ꯆꯝꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ. ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯀꯔꯤ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ. ꯍꯟꯗꯛꯇ MSc ꯂꯣꯏꯁꯤꯟꯖꯕꯅꯤ. ꯏꯕꯨꯡꯉꯣꯗꯨꯒꯤ ꯏꯃꯨꯡꯅ
ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕꯝ ꯂꯩꯇꯦ ꯏꯃꯥ ꯆꯧꯕꯤꯅ ꯑꯗꯨꯝꯅ ꯈꯟꯒꯗꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯏꯃꯥ ꯆꯧꯕꯤꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯣꯜꯍꯧꯔꯤꯕꯅꯦ ꯃꯥꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦꯅꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯀꯣꯛ ꯂꯦꯞꯊꯣꯛꯅꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯁꯦ ꯁꯨꯝ ꯂꯨꯁꯜꯂꯛꯀꯗꯧꯔꯤ ꯑꯍꯟ ꯃꯁꯦꯟ ꯌꯧꯅꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯑꯩ ꯅꯥꯃ ꯍꯦꯟꯕꯗ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯅꯥꯎ ꯉꯥꯏꯈꯣꯁꯦ ꯏꯆꯦ ꯀꯞꯀꯅꯣꯕ ꯄꯥꯕꯨꯡꯗ ꯐꯖꯅ ꯍꯥꯏꯁꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯕꯃꯛꯁꯨ ꯅꯠꯇꯦꯗꯅ ꯌꯥꯔꯦꯁꯦ ꯇꯣꯛꯑꯕꯁꯦ ꯍꯥꯏ ꯀꯩꯗꯧꯔꯤꯕꯦꯝꯃ ꯍꯦ ꯉꯁꯤ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯊꯤꯜꯂꯤꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯣꯏ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏ ꯃꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯟ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯏꯆꯥꯅ ꯏꯄꯥꯗ ꯍꯥꯟꯅ ꯋꯥ ꯍꯥꯏꯕꯁꯤ ꯅꯠꯇꯦ ꯅꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯌꯥꯅꯖꯔꯦ ꯍꯥꯏꯕꯗꯨꯗ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯣ ꯏꯄꯥꯗꯤ ꯂꯥꯏꯔꯕꯅꯤ ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯤꯔꯣꯏꯅꯦ ꯆꯠꯅꯕꯤ ꯈꯪꯗꯕ ꯅꯥꯄꯨ ꯇꯥꯗꯕ ꯃꯤ ꯑꯣꯏꯅ ꯂꯧꯈꯤꯅꯤꯅꯦ ꯏꯄꯥꯒꯤ ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯅꯅꯕ ꯁꯤꯟꯒꯅꯨ ꯑꯍꯜ ꯂꯃꯟ ꯃꯥꯡꯒꯣꯟ ꯀꯥꯔꯛꯄ ꯍꯥꯏꯕꯁꯦ 와세 빠게 끈톡보 야로이네 헤이 năng 와큰 따고 이빠기 루싱 이빠는 와클 따고 하이리시니 이제야 또 오버세미 바봉다 하자나 하이세바 이제야 하요. 아이기 아야바수 야우드나 낭네 헥다 ngammi haibagi matagum kaino nang tawse ꯅꯪꯒꯤ ꯑꯌꯥꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯧꯈ꯭ꯔꯦꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯌꯥꯕ ꯂꯧꯕ ꯂꯧꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯅꯪꯉꯣꯟꯗꯁꯨ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪ ꯑꯩ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯋꯥꯁꯤꯗ ꯑꯩꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯩꯒ ꯅꯪꯒꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯑꯆꯧꯕ ꯌꯥꯝꯅ ꯁꯛꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯄꯥꯝꯗꯤꯌꯦ ꯅꯨꯡꯁꯤꯗꯤꯌꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯅꯃꯪꯗꯕꯨ ꯃꯪꯉꯨꯅꯨ 제 또 오버세미 제또 오버세 ꯑꯗꯨꯗ ꯃꯆꯤꯟꯃꯛꯅ ꯍꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯎꯞꯂꯤꯕ ꯅꯪꯒꯤ ꯂꯧꯅ ꯃꯥꯏꯈꯨꯝꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯅꯁꯛꯇꯣ ꯅꯁꯥꯅ ꯇꯥꯛꯊꯣꯛꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯊꯤꯡꯂꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯈꯣꯡꯗ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯗꯤ ꯊꯤꯟꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ ꯅꯪꯅ ꯅꯪꯒꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏꯅꯦ ꯍꯥ ꯉꯝꯕꯒꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯕ ꯃꯤꯗꯤ ꯍꯣꯏ ꯑꯃꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ
마나부 여럭대로 마와도 망하이그래 아이 또 꾸이니 나라가네 레이지 어이 후이티만바 능 떠부 떠우드로 하 나랑 폰 바이트부기 넌기 속도 꾸이노 야레바 노에니 시디네 이나원이 술래랍니다. 에스스 아코이 타모지 누피 튀깁다기 누피 레브 누파야 말해 에이 그리노네 왕토에바 angawba nangbo ha natte nangna ngangidubu karinoba nupi thiragabu pakhang man khidro 만바 얌 레이다 호직티 타모나 칸다바이네 오 야래 nanga ngangnaba ngamponte tamo noi saije no pau yam takida kai kamai tongna kharge amadi sonda pau diam taning hangbadi ngamda adum leire aduginine aina sangleise oh mapadusu mi phaba male wari watai sanabasu yam nuai yam chammi angang masilsu masa hana yanarabanina ahal gaigidi kaisu toidokba leite ra hainare aikhoigi haibabu numit afaba ma lepnaragane hongba haidana wadu loisanare tamo nupidubu urakpro haidi zaga puthorokpraba yam puthoknaidana hojikandi ure puthora imnine nupi masaduna zaga puthora ine hey masakti phajai he oh wangthoi masamgadu khwang yongna sangadana misu pangpik pikte mamaigadu pikta tawduna phajaine hey noigi marupsi nupi khanbadi mayamba ai logdana phajana heiredana tamo masak phajai haidubu akoi temening thi de hela jalo hey adumadi noi dum hainarodana tamoje mai hele matagum ite maning thi ne hele haning drijengo noiju khangraba do kedau khawdiba ꯌꯥꯝ ꯅꯣꯛꯅꯔꯦꯗ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯃꯈꯥ ꯐꯥꯎꯕ ꯇꯥꯏꯅꯦ ꯅꯣꯏꯅ ꯂꯥꯡꯉꯤꯗꯣ ꯋꯥꯡꯊꯣꯏ ꯁꯦ ꯆꯥꯊꯣꯛꯎꯁꯦ ꯅꯤꯡꯊꯧ ꯁꯦ ꯆꯧꯕ ꯁꯦ ꯅꯪꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯁꯦ ꯇꯥꯃꯣꯒꯤꯅ ꯁꯤꯗ ꯂꯩꯔꯦ yare aigidi adaisu thakchalabani ꯃꯣꯏ ꯑꯥꯒꯤ ꯆꯥꯗꯨꯒ ꯑꯩꯅ ꯂꯣꯟꯕ ꯆꯥꯁꯤꯒꯗꯤ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏꯗ ꯊꯛꯆꯤꯜꯂꯣ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯊꯛꯆꯤꯜꯂꯣꯕ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯋꯥꯡꯊꯣꯏ ꯅꯤꯡꯊꯧ ꯅꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯇꯦꯃ ꯐꯔꯦ ꯅꯣꯏꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯨ ꯇꯥꯃꯣꯅꯦ ꯃꯈꯥꯗ ꯀꯨꯝꯃꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯆꯥꯁꯤꯗꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦ ꯂꯨꯆꯤꯡꯗꯨꯕꯨ ꯃꯁꯝ ꯇꯦꯟꯗꯥꯏꯅꯦ ꯇꯥꯃꯣꯅ ꯃꯁꯝ ꯁꯥꯡꯉꯦ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯝꯕ oh hana telajune hojikti sangi ꯀꯩꯅꯣꯗ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗꯤ ꯇꯦꯜꯂꯧꯕꯅꯤꯗ oh hojikti nupi singje samga je leiraga sangnaban yam hamnaramni nupi hainaba lakani ga na samga leiraga masamga hapaki riwemni kaino yam onyeng he masam ten masangba ga na mi gi mapochida hey munna yengube wa nate sum yengbani keno mi gi mapo maranda munna yengada wang thoi nate he 누미당 탱날로 시다 싹싹 그러지 뿐다부 수고이래 인창두디 너희나 자닝 멈칼로 가게마도 시들레마디 분민나동 호렌 작 자란다이데네 비디오 콜 핵 떠오러 아두가 아한바 자콤지디 이따우 난기니 하르게 깃 핵 남모 핵 일로 폰두다 거의 다운닝 터우지 누피 방다 떠이라 칸디 짜인장 돈바가지나 마하오가디 레이칼레이바 에이 kuina pakhang oiraga chak enjang gi mau yokliba mini ne noi nupi singju ayengwai hauna thonga pijage di ne se nataw ningthoi gi matau se khara tamsilu ne garma mai soidro tamogi dubo nupa na hauna thonga nupi du bijana barna nupi na hauna thonga mapure bo hauna bijana bane he hey hojikandi loi onarabani nupa na oina thonga pijana rabani nupi na phana sa insang thongba iduna su se aikhoi nupa na nong phadok thong pasidine wangthoi lamba laitabani ko hojik kandi sak insang hau ba thongnaraga nupi lang thakpasu yam yauna ina taida hai sinadit tamosu ahau thongaga
इतै मनिंगथीदा पिजरमदौ मालेबो पिजबदुननी नोइना तैमसिना फजबसे नोंग नोंगी सुम सुम हेंगलैसे नत्रने वांगथोय नुपी लुना थंबै वारिदो ताबदा नुपी फंगदबा आइदी आइगी हेनो मुनबा थमोइजे काइदे ngasiसे अखोइ ताउसलाइ ngamबगी नुपीगा थुंगनरमदाइ लुहोंगमदाइ चाक चानबनिको अदुगा अखोइना हौजिक फावबा योंग अमोम चिम्बाल लिसि संबि अमबो फंगदबा निंगे याम नुंसिग्रेदा ताम चानरबी से तोब कपनोबा कैदोरगे नको खादो सेनेबा शिवब्रा खाबै जानि नंग ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯥꯏ ꯉꯥꯛꯂꯨꯕꯁꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯃꯥꯒ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯄꯥꯕꯨꯡꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯁꯤꯟꯒꯅꯣꯅ ꯍꯥꯏ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯨꯗ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯅꯅꯦ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯅꯪꯅ ꯌꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯣ ꯏꯕꯥꯅꯤꯃꯛ ꯆꯠꯈ꯭ꯔꯁꯤ ꯏꯃꯨꯡꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏꯗꯤ ꯑꯩ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯗꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯥꯎꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯃꯥꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒ ꯈꯪꯅ ꯈꯪꯅꯅ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯁꯨ ꯃꯗꯨ ꯑꯔꯥꯟꯕꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯃꯥꯒ ꯆꯍꯤ ꯈꯔ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯅꯪꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯂꯥꯏꯅ ꯉꯥꯛꯄꯤꯈꯤꯕꯅꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯂꯝꯂꯥꯟꯕ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯇꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯩ ꯊꯝꯃꯒꯦ The number you are calling is either switched off or not reachable at the moment. 이제 가이드노 나 그이노 이제나 떠오르미세 어두마이나 와칼 야우더버 떠오거노 바붕나 잉원다 소이드나 짜이가니예 이제부수 바붕나 사오니예 라오 이몽장하세 라오바 어두마이 떠오노바 라오 이제 나 ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯗꯗꯥꯒ ꯑꯩꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏꯌꯦ ꯅꯪ ꯆꯦꯒꯤ ꯋꯥꯁꯦ ꯇꯥꯕꯤꯌꯣ ꯆꯦꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯈꯪꯕꯤꯌꯣ ꯅꯥꯎ ꯗꯥ ꯃꯍꯦꯟꯕꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯉꯁꯤꯒ ꯁꯣꯏꯔꯗꯤ ꯗꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯔꯣꯏ ꯄꯨꯟꯁꯤꯒꯤꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯅꯅꯥꯎ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯒꯅꯤ ꯅꯅꯥꯎ ꯗꯥꯁꯧꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ
ꯑꯩꯅ ꯂꯩꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯐꯔꯦ, ꯏꯆꯦꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. 이치에게 님과 통나봐 hꯧꯖꯤꯛ ꯃꯨꯛ ꯆꯠꯂꯣ. ꯗꯥꯃ ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯣ. ꯏꯆꯦ, ꯆꯠꯂꯨ ꯂꯥꯛꯑꯣ. ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ. ꯂꯥꯛꯑꯣꯁꯦ. ꯅꯪ ꯄꯥꯕꯨꯡꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯅꯪ. ꯗꯥꯃ ꯍꯦꯟꯕꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ 이제? ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ. ꯀꯗꯥꯏꯗ ꯉꯥꯏꯔꯝꯒꯅꯤ? ꯂꯝꯄꯥꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯒꯦꯅ ꯍꯥꯏꯔꯛꯄꯅꯤ. 이제 ꯅꯪ ꯗꯥꯃ ꯍꯦꯟꯕꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯅꯪ 이제 ꯂꯥꯛꯑꯣ. ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ. ꯂꯥꯛꯑꯣ. ꯀꯥꯏꯗꯅꯣ ꯁꯤꯅ? ꯀꯩꯗꯧꯔꯦ? ꯅꯣꯏꯒꯤꯗꯨꯕꯨ ꯀꯣꯊꯕ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯔꯛꯀꯗꯧꯔꯦ ꯇꯥꯃꯣ. ꯑꯣ, ꯉꯥꯏꯔꯕꯅꯤ. ꯑꯩ ꯇꯧꯅꯅꯨꯅꯦ. 이제 ꯆꯠꯂꯣ. ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯌꯦ. ꯆꯠꯂꯣ. hugurlo세. Hey, nakoina siyam na matong manum kang dusi karigino. Ha? Mapay na nga wasita da ba? Lamasukhen ba? Nate, ay na mabu. Nufado da namna na tajak si bro. Masama ya na yay habidugi. Masana yara mani. Hangda siya ni kanduna. Ay su hoy haidu buiwane. Aduga. Ahibu. Mimang pam na nabusimba. Karamba masano mabu. ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯣꯏꯅꯔꯤ? ꯍꯥ? ꯅꯆꯦꯅ ꯆꯠꯈꯤꯕꯗꯨ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯌꯨ? ꯍꯥꯏꯌꯨ! ꯄꯥꯕꯨꯡ, ꯑꯩꯗꯤ ꯇꯨꯝꯊꯔꯝꯃꯦ. ꯑꯩ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯄꯥꯕꯨꯡ. ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥ? ꯀꯗꯥꯏꯗꯒꯤꯅꯣ? ꯋꯥꯡꯈꯩꯗꯒꯤ ꯃꯍꯦꯟꯕ ꯀꯧꯋꯦ ꯍꯥꯏꯕꯅꯦ. ꯀꯔꯤ? ꯄꯥꯕꯨꯡ, ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ. ꯋꯥꯡꯈꯩꯗꯒꯤꯅꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ. ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ.
ꯂꯦꯡꯁꯤꯟꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯌꯥꯔꯦ ꯑꯩ ꯈꯪꯖꯔꯦ ꯋꯥꯁꯦ ꯁꯥꯡꯗꯣꯛꯂꯔꯒꯨꯝꯁꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯏꯕꯨꯡꯉꯣꯕꯨ 이발 애하니 아이기 이사르바니 와세 꼬이통님들 아이기 이사 누피도 마빠이기 왕악들 마네 이부 미망도 판만 가도래 아시구마 비범지시다 아이는 마부 아이기 수망 먹지다 루홍바 하이베두마지 아이 홍능들의 마얌나 하이베디 누빠무임나 톡바듬 또크로 아이기 와 할버부 시델로 이자래 이발 호이 샤오비리버 분나막 답탑이라가 앙앙한 시기뚱기 야편나봐 기땅 칸타미나 시 하이버부 아이기디 하이크러브 딜로이래 와세 마카타나르 곰시 랭비로 그대로게 혹시 보듬 꺾이게 하라 빠붕나 아이부 양 와라우람니 아이부 얌 사오람가니 나 아이부 юм누가 분식이 오이는 말이 따나라더라 내 성능박이 방아이 해보려거니 바봉수 아두 하나 팠다바 미디나 떼다나 그이노 낭수 마사코 한라였니 ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯀꯩꯗꯧꯕꯩ ꯃꯔꯤ ꯇꯠꯅꯗꯣꯏꯅꯣ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯔꯦ ꯃꯥꯏ ꯃꯤꯠ ꯈꯔ ꯀꯥꯏꯖꯔꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯗ꯭ꯔꯣꯕ ꯑꯗꯨꯁꯨ ꯌꯨꯝꯁꯤꯗ ꯑꯁ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯃꯃꯥ ꯑꯀꯥꯏꯕꯁꯤꯒ ꯑꯗꯣ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃ ꯂꯩꯔꯤꯅꯦ ꯀꯔꯤꯕꯨꯅꯣ ꯅꯍꯥꯟꯒꯤ ꯃꯤꯁꯤꯡꯗꯣ ꯁꯂꯥꯏꯒꯤ ꯃꯤꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯥꯒꯤ ꯃꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈꯤꯅꯤ ꯂꯧꯈꯤꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯈꯪꯂꯐꯥꯎ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯄꯨꯗ꯭ꯔꯤꯕꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨꯁꯨ ꯁꯤꯅꯕ ꯅꯥꯅꯕ ꯐꯨꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯆꯃꯝꯅꯔꯤꯁꯦ ꯑꯩꯁꯨ ꯆꯃꯝꯅꯩꯌꯦ ꯉꯔꯥꯡꯗꯒꯤ ꯃꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯔꯤꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯇꯨꯃꯤꯟꯅꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯂꯩꯁꯤꯜꯂꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯦꯔꯥ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯗꯣꯏꯅꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯔꯖꯅꯨ ꯑꯩ ꯂꯣꯏ ꯊꯦꯡꯅꯔꯗꯝꯅꯤ ꯀꯥꯟꯗꯦꯁꯦ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ Hello. Kanai thong no. As kai no. Kai lerage. Ay okor pe am tale. Phone da sumai ro yare. As nang sidine. Pela bane. तारीब पाउसे कइनो हा थोंलिबा थौदो पुम्नमक्सिना कइनो असुक चाउना चोपा इकाइबा नंहनबा अदुसु आइगी इमुंगसिमक्तदा मीनसु उसितहंदबा
Sida imana kaisu natana wakhan wabiganu. Imagi nama oibada matik chada baini. Masana khangjabagi chachakibni kainu. Matik chabi imagi nama oma soidana lermgani. He, kaino nang pamise? Ha? Karino haiba? Nang na pamise karino haiba? Hojik thokliba thokdo. Oiribi phibamse sine ina pamlibase. Asigumba thokdokse thoklakani khangna. Nati karigino haiba? Nangna nupi machadubo aduk yam pamidubo. Thokdokse tholaknaba aini ma dai joduna chalanmani. Is adudi nangna pamise sagai asigi imung asigi ikai khumnaba manghanba nama ibu ikai ba nanghanba siro ha nati sira haiba nangna pami base Ima nasadi cheyna banukshiba cheyna ba punchi mahingja pamjate nakhai sengna aigina aigi migina migi haiduna leinabda adune ina pamis mahagada imagi amadi imungshigi mawoibda khwaidi matik chadu nupi madugi dama aina mabu aigi punchi dei tanthokibani aibu nukshiba ngamdraba mana karamna aigi ima amadi imungshigi kari afaba taroktorige mabu inegi punchi de tanthokpadi irai laiba pone adubu lanchu landaba aina aranba tajahanduna mabu na thatokadaba nate ma masana chachakiduna masagi maral yajagadabani masida aigi kai khumnaba mangdaba engonda karisu toitokte mase yengune mase wangangnaba amta yadeba mase wari phajana sanagadamni ko mase ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯪꯗꯦꯗ ꯑꯩ ꯅꯪꯕꯨ ꯂꯃꯥꯁꯇꯔ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯈꯨꯀꯣꯏꯅꯁꯤꯒꯅꯦ ꯃꯣꯏ ꯈꯨꯀꯣꯏꯅꯗꯨꯒ ꯃꯥꯟꯅꯗꯦꯕ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯏꯃꯥꯟꯅ ꯃꯥꯟꯅꯩꯗ ꯑꯣ ꯃꯈꯜ ꯂꯩꯕꯖꯥꯠꯅꯤꯅꯦ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯑꯩꯅꯗꯤ ꯍꯥꯟꯅ ꯈꯪꯉꯝꯅꯦ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯕ ꯈꯪꯗꯕ ꯂꯩꯔꯣꯏ ꯅꯪꯗꯤ ꯀꯣ ꯂꯣꯏ ꯈꯪꯉꯛꯀꯅꯤ ꯅꯪꯗꯤ ꯈꯪꯃꯟꯈꯤꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯁꯨ ꯁꯤ ꯆꯍꯤ 5 ꯅꯨꯡꯁꯤꯅꯩꯌꯦ ꯅꯠꯇꯦ ꯅꯣꯡꯃꯇ ꯐꯣꯟ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ ꯎꯅꯕꯁꯨ ꯎꯗꯦ ꯑꯣꯏꯔꯣꯏꯕ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯉꯍꯥꯟꯅ Nabani ayamta udribo kari khuyeng no gadubo nupi daga dumain yenguradi khupak chanani he post aba nupani yengbire na haraugi de haide ayunga tasida pause jajari am taida Himalasnana phone sauna haipududane aidi kokse aroi bi chakram khare ingdaba yagadran silakpa phabdi hairun hena dum chakale awoiba nang khali wakhalse karinu khangdre chalai ngasi schedule tight oi bro pung 11 dane sangai hotel gi manager ga contract ama sign tawna gadabale aduga ekhoi gi hantak nauna hangba kapcheng fijet ki designer singa conference meeting am gale sinaloi okay yam phare ai ngasi di atopa thaba khara le ai samag yaw dasu yabani na nangna phana badum singro akhoi yaw dabidi nangna kai thaba asngai khone noi di wari do kona tawroba aina haningi di na tu do mina mundraga nate nangna singlem na tumina lepelem ji kai gino ba ha aduju isam jamba ga nataba mangon jo karuraba aina hai khra dudi ma ai gi obda matik chade haiduna masana khangjabagi chachakibni geno aduda aina kai khumdoino nangi kai khumnabadi loirene ha loiningai gi sulaite da ma ai lohongdri geno khujin machi changduna thengba ya da kuina nar pasa ngasidi machi do satokhrena iyang yangi nangi adu ada gi wado saida da thongko aina hangningi je lusing na nangbu thado omaga nongonda awabagi mami mabuk tadaba asuk sangba chahi ju loinaraba
नते नंग माबु नुसीबा सुवा फाउदब्राबा नुसीबा अमाबुदी पावे Mít mang da nang na करी मंगनो नंग मंग सी सलाय हंगमना मखुम नामा मंगबुदी याम तोइना हंजन हंजन मंगिदा मंगी वारीदुनी अइना ngairisi ए सिदि कइनोनिना यारे ससलाओ ए मसी मोकोक साबा केन तौरेदा सिमा थोंग जाद्रे मसी लो Ơi, lão có ai hay là mà ghê ơi, lão hỏi gì nên năng dụ lão có 야, 이마! 예. 속으로. 속으로. 예신 그래. 미가리 만나시다 그나 살로 하게. 자파미를 레터도나. 마나 동항도르가니디 아이디 그나 강도이노. 미라에 락테디 하베트수 옌바 야바네. 아티브는 바고르마디네. 마사이나 푸이달라담. 아이슈 호드베니. 소이케. ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥ ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯦ ꯅꯪꯗꯤ ꯑꯩ ꯅꯨꯈ꯭ꯔꯦꯅ ꯑꯣ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯇꯤꯟꯅꯕ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣ ꯅꯪꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯑꯦ ꯅꯪꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯤꯡ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯃꯤ ngaikone noi sunga si practical exam leiba au lei da akhoi ngan su exam lein chakhiban thengna dro noiba akhoi ga di thengna di ma do atopa room da ta khiba male oh phare phare adu noi ge block che kadom da lege asigi lambi sida sum chatlaga adum leirabani asigi se yare yare noi su chalo hoi lao lao Hey, kadang lo ini nobani sida. Ay di noi tugdala ibu ning dana. Wa ga puanga nga salu re. Adu ga tungon trok pada di am taleram dra. Sa sang apa kadau ge ba. Amu sa da palam je kai gino ba. Ama jina kana ngai no to jina. Ichal lu bikhar thengna dana ne. Wari sara le. Eh, koi no ja. Ay yaw dri da. Wari sana loi gra ba. As, ay na kai da misi yang udri ba. Karai do hog dri no ba ibo. Kaino, masak pa sabra. As, yare he nangju. Saslo. Kahlo. ꯑꯩꯅꯦ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯩꯔꯝꯕꯒꯤ ꯂꯥꯛꯄꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯂꯥꯛꯑꯝꯃꯔꯣꯏꯗꯕꯅꯦ ꯅꯪꯅ ꯀꯩꯗꯧꯕꯩ ꯃꯤ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯊꯦꯡꯖꯜꯂꯨꯏꯅꯣꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯈꯠꯍꯜꯂꯦꯕ ꯅꯣꯏ ꯆꯦꯆꯦꯟꯕꯩ ꯄꯥꯎꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯈꯪꯗꯅ ꯑꯗꯨꯒ ꯁꯂꯥꯏ ꯍꯥꯏꯗꯨꯁꯨ ꯍꯧꯖꯤꯛꯇ ꯅꯪꯅ ꯃꯁꯛ ꯇꯥꯛꯑꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯁꯦ ꯑꯗꯣ ꯅꯣꯏ ꯆꯦꯆꯦꯟꯈ꯭ꯔꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯌꯥꯝ ꯀꯤꯗꯨꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯁꯨ ꯃꯥ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯊꯤꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯉꯔꯥꯡꯁꯨꯅꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯦꯒ ꯏꯇꯩꯒꯗꯣ ꯃꯥꯅ ꯊꯠꯂꯒ ꯃꯤꯒ ꯊꯥꯗꯣꯛꯑꯒ ꯐꯨꯍꯜꯂꯦ ꯍꯥꯏꯅꯦ ꯏꯔꯥꯡꯁꯦ ꯉꯔꯥꯡꯗꯅꯦꯕ ꯊꯣꯛꯏꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯦꯕ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣꯕ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕ ꯆꯠꯂꯨꯔꯕ ꯅꯨꯄꯤꯅ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯏꯀꯥꯏꯕꯗꯒꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯃꯤ ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯄꯪꯉꯥꯡ ꯉꯥꯡꯖꯜꯂꯦꯃꯤ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯉꯝꯃꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ ꯉꯁꯤꯗꯤ ꯑꯣꯇꯣꯗꯒ ꯆꯠꯈ꯭ꯔꯅꯨ ꯑꯩꯈꯣꯏꯅꯤꯅ ꯌꯨꯝ ꯐꯥꯎ ꯊꯤꯜꯂꯒꯦ ꯉꯁꯤꯅꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯔꯅꯨꯀꯣ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯁꯦ ꯂꯥꯛꯑꯣ ꯂꯩꯃꯥ ꯅꯪꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯝꯂꯕꯗꯤ ꯑꯩꯁꯦ ꯑꯁꯤ ꯍꯧꯅ ꯋꯥꯔꯝꯂꯣꯏꯀꯣ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯄꯥꯏꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯃꯄꯥꯏꯒꯤ ꯋꯥ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯂꯥꯛꯇꯨꯅ
ꯅꯆꯥꯁꯤꯡꯁꯤꯕꯨ ꯋꯥꯔꯧ ꯂꯥꯎꯅꯦ 이사 루시나 마파이부 뭉치드라 말레네 마파이와 다다네 셨크레 하이나 뿌는 손타두나 와르바 마탐시다 마코야니부 이행자라가 아와바 포타자바네 아주 뭔가 시디야 이사니시 Apa wale? 이제 나오 바붕 사오브라 사오데 양 kappe ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦ ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯞꯍꯧꯋꯦ ꯏꯆꯦ ꯅꯪ ꯄꯥꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯅꯪ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯆꯦꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯑꯣꯏꯌꯨꯀꯣ ꯑꯗꯣ ꯏꯆꯦ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯑꯊꯨꯕꯗ ꯍꯣꯡꯅꯤ ꯍꯥꯏ ꯃꯇꯝꯗꯤ ꯂꯦꯞꯅꯗ꯭ꯔꯤ ꯑꯩ ꯂꯣꯟꯅ ꯂꯥꯛꯀꯦꯀꯣ ꯏꯆꯦ ꯂꯥꯛꯑꯣ ꯅꯣꯏ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯗꯤ ꯆꯦꯗꯤ ꯌꯥꯝ ꯀꯞꯀꯅꯤꯌꯦ ꯍꯣꯏ ꯂꯥꯛꯀꯦ ꯀꯞꯀꯅꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯂꯣꯟꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯣ ꯅꯪꯒꯤ ꯗꯥꯆꯧꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯩꯌꯦ ꯑꯩ ꯀꯣꯂꯦꯖ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯦ ꯃꯥꯅ ꯅꯪꯕꯨ ꯎꯈꯤꯕ꯭ꯔꯥ ꯍꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯊꯩꯗꯨꯅ ꯆꯠꯂꯨ ꯅꯪ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯅꯨ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯃꯥꯅ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒ ꯂꯥꯛꯑꯗꯤ ꯅꯪ ꯆꯦꯆꯦꯗ ꯄꯥꯎ ꯍꯟꯅ ꯍꯥꯏꯔꯛꯎꯀꯣ ꯐꯔꯦ ꯆꯦꯆꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧꯀꯣ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯅꯤꯡꯁꯤꯡ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯗꯣꯂꯤꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯗꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯒꯅꯤ ꯅꯤꯡꯁꯤꯡ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇꯪꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯅꯤꯡꯁꯤꯡ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯉꯥꯟ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯒꯦ ꯑꯩ ꯀꯅꯥꯝꯇꯒ ꯃꯔꯤ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯏꯁꯥ ꯃꯤ ꯑꯣꯏꯕ ꯉꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯤꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅ ꯊꯝꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨ ꯑꯩꯒꯤ ꯋꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯕ ꯌꯥꯗꯕꯅꯤ
ꯐꯅ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯁꯝꯖꯤꯟꯈ꯭ꯔꯕꯁꯨ ꯗꯥꯛꯐꯝ ꯈꯔ ꯅꯠꯇ꯭ꯔꯒ ꯃꯍꯤ ꯈꯔꯗꯤ ꯆꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯉꯣꯟꯗ ꯅꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯩ ꯆꯠꯂꯒꯦ 바봉, 바봉, 가브로. 세, 점프자, 기땅 자산지. 아두가 히닥 어묵 자나봐. 이 파크 수천인디네. 사바야디네. 자들이 학장도 맞다 야하루예 바봉. 세, 기땅 자산지봐. 골리두카. 오이나 사슬레 시베마. 세, 하고로세. 답나 하고로세. 바보, 세. 기다가 자산지세. 바봉세, 심단가. 이파웨니 이비마, 이파웨. 야래. 아두디나, 히닥세 자살라세. 시자살로. 세 바봉, 이신 가라가 닥전세. 바보, 아두디 ngakhtang potharamko ai dukan ngakhtang hangugeba. 두칸 한개봐. Hoi, ngakhtang potharamoba. ꯍꯣꯏ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯦ ꯈꯤꯇꯪꯗꯤ ꯐꯖ ꯐꯥꯠꯇꯦ ꯃꯥꯆꯧꯕꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯪꯒꯣꯜ ꯀꯥꯟꯅꯔꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯕꯨ ꯃꯇꯨꯡ ꯃꯤꯅ ꯎꯁꯤꯠꯂꯣꯏꯀꯣ ꯃꯥꯆꯧꯕꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯕꯨꯛ ꯂꯨꯕꯁꯦ ꯑꯁꯤꯅ ꯊꯤꯡꯕꯒꯤꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯗꯨꯗꯤ ꯃꯥꯆꯧꯕꯤ ꯂꯨꯍꯣꯡꯕꯁꯨ ꯇꯣꯛꯂꯅꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯦꯛ ꯍꯧꯗꯣꯛꯎꯕꯗ ꯃꯥꯅ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦꯅꯦ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯀꯗꯧꯔꯤꯕ ꯇꯞꯅ ꯇꯧꯁꯤ ꯃꯥꯆꯧꯕꯤ ꯃꯇꯥꯡ ꯆꯥꯅ ꯁꯤꯟꯒꯦ ꯍꯦ ꯑꯆꯧꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯦ ꯅꯤꯡꯊꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩꯌꯨ ꯑꯗꯨꯒ ꯑꯇꯩꯅꯅꯦ ꯑꯁꯣꯝꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯦꯟꯐꯝꯗꯣ ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯆꯦꯛ ꯇꯧ ꯋꯥꯠꯂꯁꯨ ꯍꯥꯏꯔꯣ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯗ ꯄꯥꯎ ꯄꯤꯒꯅꯨ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯗ ꯄꯥꯎ ꯌꯧꯍꯟꯕ ꯌꯥꯔꯣꯏ ꯍꯦꯛ ꯈꯪꯈꯤꯕꯗ ꯅꯈꯣꯏ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ
Nasakna tawna mibu otpa, mibu sumatpa, sananingba mongda sanaba, madu pangmakanada yarabasu, salaidadi yaroi, sukya yaroi. Fazabadi mitki letingni, apambagi horakpamni, adubu nungshibadi thamoigi oiba asengba ihulni. Tanglaba magul leba, imitchina ungamdraba, ikuchina sokngamdraba, magul lebani, yamna magul lebani. Nachin nanaw anima chap manay, fazabasu manay. Aduna pukchil su manaramgani. Aduna bu aibu miyamangda chokpa ikaiba nang hanab honabada. Nangna so mateng pangbani. Nachidugi mateng nangna pangbani. Aigi pambada nangsu yauna yelakpani. Nangisu narale. Noy mata aina ngapiba ngamloy. Mikup amada pangkiba nangi natengduna. Aibu sahankre. Kaisu natabada nangsu awaba tabatani. Longnam chawbi mahaktu khwaidigi naknaba mari oirambana. Nangisu narale. Aibu waraguna. Hello? Aini. Aina taropado nang amuk yengo. Kari, kaidauba? Kaidaudoiba? Aina ngamba, aina tawba yaba tarakani. Nangna ngamba, nangna tawkiba singdusu. Aina khangna tumina yengduna lakpani. Hojikti nang amuk yengoni ko. Nangna tawningbada aingonda dum tawro. Aiga yanadabani. Aiga nanga muknasi. Aduga aigi imung manung, aigi inaunupi, aigi pabung. Makhoi anidi kaidongda nangna sokpa yaroi. Hayeng ngantana napamda leram. Tame. Hello? Hello? The number you are calling is either Mít mang đa nâng na lép lá gà tập thu suy ya de mi hư se Salai tak piro nâng na Salai Kay lera. Imalas nana nangi na tungin cholai. Karige. Nangdi hatu thokre. Adu pakhatana haijerini. Ngasi gidi sida lerni haikro. Kaigino haisha. Kaishu tawde. Sum pothaning baini. Wangthoi du sula haikro sida. Pothage harga wangthoi mu kok duidi kaigino. Ha. Mala mu charang na nabraba. Mi sanghan ge tawbani. Natona sangbado nungai roi tawbani.
ꯑꯦ ꯀꯅꯥꯏ ꯃꯤꯅꯣ ꯍꯥ ꯂꯩ ꯑꯦ ꯀꯅꯥꯏ ꯃꯤꯅꯣ ꯍꯥꯏꯕꯅꯦ ꯊꯣꯛꯂꯛꯑꯦ ꯑꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯅꯤꯡꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤꯕꯣ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯑꯕꯦꯗꯁꯨ ꯐꯣꯟ ꯇꯧꯕꯅꯦ ꯃꯥꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝꯗꯨꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯕ ꯄꯥꯝꯃꯤꯁꯦ ꯌꯨꯝꯗ ꯆꯪꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯄꯨꯡꯗꯤ ꯊꯦꯡꯉꯦ 7:30 ꯇꯥꯔꯦ ꯏꯔꯥꯡ ꯊꯣꯛꯄꯒꯨꯝꯕꯒꯤ ꯃꯅꯤꯜ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯁꯤꯔꯣ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯅꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯈꯤꯒꯦꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯕ ꯃꯥꯜꯂꯤꯗ ꯒꯦꯠꯀꯁꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ ꯁꯤ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣ ꯃꯔꯝ ꯆꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯪ ꯃꯉꯥꯏꯔꯤ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯊꯥꯗꯣꯛꯑꯣꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯀꯦ ꯊꯥꯗꯣꯛꯑꯣ ꯃꯔꯝ ꯆꯥꯗꯕ ꯑꯩꯒꯤ ꯊꯧꯑꯣꯡꯁꯤꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯗꯣ ꯑꯗꯨꯁꯨ ꯉꯥꯡꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯊꯃꯣꯏ ꯄꯥꯟꯗꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯪ ꯇꯧꯒꯅꯨ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯪꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯇꯥꯕꯤꯒꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯁꯦ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯍꯧꯗꯕꯅꯦ ꯑꯁꯨꯛ ꯊꯦꯡꯅ ꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯥ ꯌꯥꯝ ꯄꯥꯈꯠꯂꯝꯒꯅꯤꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣꯁꯦ ꯈꯨꯊꯥꯡ ꯁꯦꯝꯗ ꯊꯥꯗꯣꯛꯄꯤꯌꯣ ꯊꯥꯗꯣꯛ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯠ ꯑꯗꯨꯒꯨꯝꯕ ꯇꯧꯁꯤꯟꯅꯕ ꯄꯤꯔꯥꯡꯗꯣ ꯁꯥꯁꯤꯟꯅꯕꯅ ꯇꯧꯗꯨꯗ ꯑꯩꯅ ꯄꯨꯡꯊꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯅꯕ ꯄꯨꯔꯛꯄ ꯅꯠꯇꯤꯌꯦ ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ ꯆꯠꯂꯣ ꯆꯦꯟꯈꯤꯅꯕ ꯂꯝꯕꯤ ꯊꯤꯒꯅꯨ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯧꯔꯥꯡꯗꯣ ꯑꯔꯥꯟꯕꯅꯤ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯅꯇꯤꯡ ꯐꯨꯗꯣꯛꯀꯦ ꯈꯜꯂꯛꯀꯅꯨ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕꯤ ꯅꯪꯕꯨ 이품대기 가나나서 부비야로 난토키 부자로 뜨미네 품 나트라가디 불러가 담그니 어이 아이기 마역들 이렇게 갈라가노
ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯒꯦ ꯈꯜꯂꯛꯀꯅꯨ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ ꯅꯪꯅ ꯐꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯕꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯉꯝꯃꯣꯏꯅꯦ ꯆꯦꯜꯂꯤꯕ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ngasi bawa dai kanagi mafam na sulan khidri ya kanagi punsi da suyat khidri aduga na koi na gol to biri be singse karina ai ki ra se karina please ai gona to mai na to bi gara ai bu ta dok pi ho ai bu sum da sam biri se kai ki no ꯀꯞꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯞꯄ ꯇꯣꯛꯑꯦ ꯁꯤ ꯀꯅꯥꯗꯅꯣ ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯣ ꯍꯥ ꯇꯥꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯉꯣꯃꯤ ꯅꯪꯁꯤꯗꯤ ꯅꯪꯒꯤ ꯀꯥꯗ ꯂꯩꯇꯗꯅ ꯃꯤ ꯆꯪꯅꯗꯕ ꯀꯥꯁꯤꯗ ꯀꯩꯗꯣꯏꯅꯣꯕ ꯅꯪꯕꯣ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯏꯅꯣꯕ ꯁꯤꯗ ꯆꯠꯇꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯔꯝ ꯌꯥꯗ꯭ꯔꯣ ꯄꯨꯟꯅ ꯁꯤꯗ ꯂꯩꯅꯕ ꯑꯗꯨꯅꯦꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯥꯁꯤ ꯂꯩꯔꯤꯁꯦ ꯀꯤꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯁꯤꯐꯧꯗꯅꯦ ꯏꯃꯥ ꯂꯩꯁꯅꯥꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯩ ꯀꯩꯝ ꯈꯪꯉꯔꯣꯏꯗꯧ ꯁꯤ ꯉꯥꯎꯔꯣ ꯀꯩꯅꯣ ꯈꯪꯗꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯁꯤ ꯂꯩꯁꯤ ꯅꯪ ꯎꯗ꯭ꯔꯕꯣ ꯑꯩꯈꯣꯏꯅ ꯀꯧ ꯎꯏꯔꯣ ꯁꯤꯕꯣ ꯅꯠꯇꯦ ꯃꯤ ꯂꯦꯟꯅꯗꯕ ꯌꯨꯝꯁꯦ ꯕꯨꯠ ꯇꯝꯅꯩꯗꯨ ꯆꯨꯝꯃꯤꯖꯥꯠꯂꯣ ꯍꯥ ꯉꯍꯥꯟꯈꯩ ꯃꯤ ꯂꯦꯟꯅꯗꯕꯩ ꯑꯣꯏꯔꯖꯥꯠꯂꯣ ꯅꯪꯅ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯗꯅ ꯑꯃꯟꯕ ꯆꯪꯅꯗꯕ ꯀꯥꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯅ ꯂꯩꯔꯝꯃꯤꯁꯦ ꯑꯁꯤꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯣ ꯑꯁꯤꯅ ꯁꯤꯜꯂꯒ ꯅꯪ ꯁꯤꯗ ꯄꯨꯔꯛꯏꯔꯣ ꯍꯥ ꯑꯗꯨꯅꯔꯣ ꯏꯃꯥꯅ ꯅꯪꯁꯦ ꯌꯨꯝꯗ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯀꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯍꯦꯂꯣꯏꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤꯕ ꯅꯪ ꯈꯛꯇ ꯆꯦꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯆꯦꯜꯂꯅꯤꯕ ꯂꯥꯛꯑꯣ 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 ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤꯕ ꯑꯩ ꯅꯨꯄꯤ ꯐꯅꯌꯥꯝ ꯀꯣꯏꯖꯔꯁꯨꯅꯦ ꯑꯁꯨꯛꯃ ꯍꯦꯂꯣꯏꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯣꯏꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯩ ꯉꯝꯖꯔꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯕꯥꯅꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯒꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯥ ꯅꯪ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯛꯎꯋꯣ ꯂꯨꯍꯣꯡꯉꯝꯗꯥꯏ ꯅꯨꯄꯤ ꯆꯦꯟꯊꯣꯛꯈꯤꯕꯗꯒꯤ ꯅꯪ ꯍꯦꯂꯣꯏ ꯁꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯀꯞꯄꯁꯨ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯤꯅ ꯅꯪ ꯀꯩꯀꯩ ꯇꯧꯕꯤꯔꯨꯔꯒꯦ ꯃꯁꯛꯁꯦ ꯎꯈꯤꯒꯨꯝꯁꯨ ꯇꯧꯏꯅꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯎꯈ꯭ꯔꯦ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯅꯪꯁꯨ ꯆꯦꯟꯕ ꯌꯥꯎꯈ꯭ꯔꯕꯣ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯆꯦꯟꯗꯦ ꯉꯥꯏꯈꯨꯋꯣ ꯉꯥꯏꯈꯨꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯀꯞꯄꯦ ꯀꯩꯒꯤꯅꯣ ꯁꯣꯂꯥꯏ ꯅꯪ ꯑꯝꯇ ꯋꯥꯈꯜ ꯇꯧꯕ ꯅꯕꯥꯅꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯁꯦ ꯀꯩꯅꯣꯕ ꯅꯣꯏꯅ ꯑꯁꯥ ꯃꯇꯥꯡ ꯆꯥꯗꯅ ꯀꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯤꯗ ꯌꯥꯔꯤꯕꯣ ꯍꯥ ꯉꯍꯥꯟꯒꯩ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯍꯥꯏꯔꯝꯗꯕꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯅꯄꯨꯟꯁꯤꯗꯨꯗ ꯆꯍꯤ ꯌꯧꯔꯁꯨ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯣꯏꯅꯔꯛꯇꯕ ꯅꯪꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯌꯨꯝ ꯑꯔꯣꯟꯕ ꯀꯥꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯀꯃꯥꯏ ꯀꯤꯔꯣꯏꯗꯣꯏꯅꯣ ꯀꯃꯥꯏ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣꯕ ꯀꯃꯥꯏ ꯅꯣꯔꯃꯦꯜꯗ ꯂꯩꯗꯣꯏꯅꯣ ꯅꯪꯁꯤꯗꯤ ꯑꯁꯦ ꯂꯨꯆꯤꯡꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥ ꯂꯨꯆꯤꯡꯒꯤ ꯃꯅꯥꯎꯄꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯝ ꯇꯥꯔꯦꯅ ꯌꯥꯏꯅꯦ ꯃꯁꯛꯇꯤ ꯃꯆꯦꯗꯩ ꯇꯥꯗꯦꯅꯦ ꯃꯁꯛ ꯐꯖꯔꯝꯕꯒꯤ ꯃꯅꯥꯎꯄꯤ ꯑꯣꯏꯁꯨ ꯂꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯅꯥꯎꯄꯤꯁꯤꯅ ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯃꯥ ꯂꯧꯔꯣꯏꯅꯦ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯍꯟꯕꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣ ꯅꯤꯡꯁꯤꯡꯍꯟꯕꯤꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯑꯁꯤꯕꯨ ꯂꯨꯆꯤꯡꯒꯤ ꯃꯅꯥꯎꯄꯤꯔꯅꯦ ꯑꯁ ꯈꯪꯗꯦꯁꯦ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯗꯨꯒ ꯐꯖꯅ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ ꯆꯦꯜꯂꯤꯔ ꯀꯩꯗꯣꯏꯅꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ
ꯁꯦ ꯁꯦ ꯁꯤꯒ ꯄꯥꯏꯁꯜꯂꯣ ꯀꯩꯅꯣ ꯀꯩ ꯒꯤꯐꯅꯣ ꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯁꯨ ꯅꯠꯇꯦ ꯐꯦꯁꯇꯤꯚꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯩꯒꯤꯅꯣꯕ ꯑꯦ ꯐꯦꯁꯇꯤꯚꯦꯜ ꯂꯩꯇ꯭ꯔꯗꯤ ꯕꯔꯊꯗꯦꯒ ꯇꯥꯗ꯭ꯔꯗꯤ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯄꯤꯅꯤꯡꯗꯅ ꯄꯤꯔꯤꯕ ꯄꯥꯝꯗ꯭ꯔꯕꯣ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯗꯅ ꯄꯤꯔꯛꯏꯅꯦ ꯄꯥꯝꯗ꯭ꯔꯕꯕ ꯄꯥꯝꯃꯦ ꯑꯗꯣ ꯀꯩ ꯀꯥꯟꯅꯕ ꯂꯩꯔꯤꯅꯣ ꯁꯦꯜ ꯇꯤꯡꯅꯕ ꯀꯥꯟꯅꯕ ꯑꯩ ꯅꯨꯡꯁꯤꯕꯗ ꯀꯥꯟꯅꯕ ꯃꯥꯡꯖꯕ ꯊꯤꯔꯤꯕ ꯃꯤꯗꯣ ꯃꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯟꯅꯗꯕ ꯌꯥꯏ ꯃꯃꯜ ꯀꯩꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯜꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯇꯝꯗꯨꯗꯗꯤ ꯈꯨꯗꯣꯜꯁꯦ ꯎꯔꯒꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯟꯕ ꯐꯥꯎ ꯉꯝꯗꯣꯏꯅꯦ ꯌꯥꯝ ꯐꯔꯦ ꯃꯁꯛꯇꯤ ꯃꯆꯦꯗꯩ ꯃꯅꯥꯎꯄꯤꯅ ꯍꯦꯜꯂꯤꯅꯦ ꯐꯖꯃꯟꯗꯅ ꯑꯩꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯄꯨꯡ ꯎꯔꯦꯍꯦ ꯑꯉꯥꯡꯁꯤ ꯅꯪ ꯁꯤꯗ ꯄꯨꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯂꯥꯏ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯥꯟ ꯀꯩꯁꯨ ꯂꯩꯇꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯀꯩꯅꯣ ꯈꯔ ꯈꯟꯅꯍꯧꯁꯤ ꯍꯥꯏꯒꯨꯝꯗꯅ ꯁꯂꯥꯏ ꯃꯆꯦꯅ ꯁꯣꯏꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯨꯗꯤ ꯅꯪ ꯂꯥꯟꯒꯅꯤꯗ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯕꯨ नुपा अमना फारुरे अहिंग अमा लेलुरे हाइदुना इंथोकपिरगदी मतमदुदा मागी इकाय खुमनबदो नंग कनबा ngamदुरिब्रो हा नंग कनबिबा ngamदुरिब्राबा तुमिले सिकैगिनो हा मतमजे थेंगबने नन खलिबो वखलो अखोदसु खर खंगलौदना हंदकी मतंगदा इमालेसनाना लुसिंगबु याम सावबने मखोइगी इमुंगदसु सावदुना लेरिबने अदुगा मुक्सु मागी हेक मनाव पिसे नंगना चेलिरा कैनो नंगना मु पुदुना लाय नुपी मसाना सुयादे नंगु वखल याम खंधरा थबक तौदाइने हंदकती नंग वखल खर खंधद्र मालेको मशीदी ꯑꯩꯒꯤ ꯏꯃꯥꯅ ꯃꯤ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯨꯔꯤꯗꯨꯕꯨ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯃꯃꯧ ꯍꯥꯏꯅꯕ ꯆꯠꯂꯨꯔꯤꯕꯗꯣ ꯑꯔꯦꯝꯕ ꯊꯕꯛ ꯅꯠꯇꯤꯌꯦ꯫ ꯀꯅꯥꯅꯁꯨ ꯃꯃꯧꯅꯣ, ꯀꯅꯥꯅꯁꯨ ꯃꯆꯦꯅꯣ ꯃꯅꯥꯎꯄꯤꯅꯣ ꯈꯪꯕ ꯅꯠꯇꯤꯌꯦ꯫ ꯅꯈꯣꯏꯅ ꯐꯥꯎꯕ ꯃꯅꯥꯎꯅꯨꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯗꯨꯅꯤ꯫ ꯍꯥꯏꯅꯕ ꯆꯠꯂꯨꯕ ꯑꯩꯒꯤ ꯇꯥꯃꯣꯅ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯆꯦ ꯐꯪꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯆꯦꯟꯕꯅꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦꯅ꯫ इमालेसनानबु मनाउनुपीसि लौसनबिगद्रो अदुसु मथक्ता नुपी मसानसु यादे मा मसानागा यादेगा हाइरगदि खुदक्ता हतोयदना मी मसादो हालगा कोनुंगदा लेरिनि सिनिने नंग खलिजा हा जेलदा होइसानेदि खंद्रि वांगथोय अंगानु मथोंदा थादोग फते नंग खरा मनाक्ता लेबिउचो अचल हाय इमानमना चेलपनु पिग मनाक्तबो आई कमाय लेदुनो हा आइने चेलपनु पिरो सिबो अदुनि मतोंदा थादो थमजायरो खंगनबसु कनाम याउदे नुंगायरमर हाइबिसुम हाइबनि कैनो नंगना नुपा अमा ओइरमदि नथौना पुथोगा महेनबदगी लुसिंगु मुल्लगा युमसिगी मओइना पोरमबा कैदोगे हा अदुदि नतदना महेनबदा नंगना सिना थोखरे कैसु खंगजदबा अंगासिना नम्मा हादुना सिदा पोरे नंग नुपा अमा ओइबगी लमचतदिने याम फजद्रेको नंगना दु वाबिरिदुना कैगिनो निंगथौ आई निंगसिंगबु हार्ट के तुक्के प्रोपदी नतेदना लुचिंगी मतंगदुदी आइना हाइख्रदुनी मा इमागी ममो ओइबदा मतिक चादे हाइदुना निंगसिंगबुदी मतिक चारे खलिरो नंगिसे
ꯑꯗꯨꯅ ꯀꯣꯟꯅ ꯈꯪꯂꯛꯄ ꯍꯥꯏꯗꯨꯅꯤꯗꯅ Oi, madam saate ko nang tisya. Masi Ure, ibazu ure. Nate, pakano, ay kam toroiba. Ay kam toroiba. Mi khwaidong na ne. Nubi pa ga huntom hatom do. Adu mde khoi di nate. Akhoi di am phaga jane. Engon da su edek tor kano. Nongon da su toroi. Se, chasalo. Se. Chasalo. Chasalo ko. Hu ga hapta bane. Hu ga yo nong kham ba jana te da. Acha lagi ko, chasalo ko. Kaino. Ado, nang thado ga de harakanu ko. Aina pharga purko ergadi, nang thado piya ba. Adu na tabani na, ayu thado pangamdi. Ado, kanda pakat kanu. Hayeng na, soidana ayung mata thinbi doini. Chasalo ko, chasalo, yam hawune, chasalo. As, masak sidi. Pura heroin he. Pura hero itu mini sidi. Pura copycat. Karam na liram gani. Ay halatre hai dun. Wahana ngairam gadra. Nang sakshi charamar. Abu, ay bolo piyo. Nang karige ason malai mama pawai rambano. Na sabu ga pisen biyo babu. Angang ka phaudraba. Khangde da, kapira katrira. Wakhan ngam ta de ai. Salai, nang cha ro hero. Nang ahing da lama kanida. Yare, noi charo. Salai. Lo da nang bo. Du de khoi cha re. Ding tho, cha lo. Ma cha du khoi cha je. Si chasalo. Si charo hai bane. Ay chaning de. Chaga da baya ro ye. Ay chaning de. Oi. Si chaga hai bro, charo hai bro. Ay charo. Nang chaning de. Se, si chao. Ay charo. Nang cha hai bro, charo hai bro. Ha? Oi. Aina chao hai ti chao. Aina ngang ba da. Nang na inda bai na tiklo. Othok pa yaroi. Hek othok da. Shire khango. Hu bija bro ina nonganda. Maram ja da ba. Oiroi da bani ngai te de kai gino.
세, 자. 아이 돈도 자라게. 아이 자석이. ꯑꯁ ꯋꯥꯔꯦꯍꯦ ꯑꯩ ꯇꯨꯝꯃꯅꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯃꯗꯨꯅ ꯀꯥꯏ ꯇꯨꯝꯗꯣꯏꯖꯥꯅꯣ ꯑꯁ ꯅꯨꯄꯤ ꯆꯦꯜꯂꯗꯤ ꯅꯨꯄꯤ ꯃꯅꯥꯛ ꯇꯨꯝꯖꯖꯅꯤ 이반이나 머커니 ꯆꯦꯟꯕꯒꯤ ꯁꯪꯕ ꯇꯥꯔꯦꯗꯅ ꯑꯁꯣꯝ ꯆꯪꯖꯜꯂꯣ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯆꯪꯉꯣ ꯅꯪ 이마다 ꯄꯥꯎ ꯑꯝꯇꯪ ꯄꯤꯕꯅꯗꯤ ꯆꯨꯝꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯂꯥꯟ ꯁꯥꯟꯅꯔꯗꯤ ꯇꯨꯝꯕ ꯐꯪꯉꯔꯣꯏ ꯑꯩ ꯂꯥꯟ ꯌꯥꯎꯕ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯌꯥꯝ ꯋꯥꯔꯖꯥꯠꯅꯤ ꯇꯨꯝꯅꯤꯡꯉꯦ ꯐꯔꯦꯁꯦ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯑꯩꯁꯨ ꯍꯤꯞꯄꯒꯦ ꯍꯣꯏꯗ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ ꯂꯣꯏꯔꯦ ꯀꯔꯤ ꯆꯠꯂꯣꯗ ꯑꯩ ꯑꯌꯣ ꯃꯈꯥꯏꯒꯗꯧ ꯇꯨꯝꯃꯨꯆꯣ ꯅꯁꯛꯇꯨꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯂꯦꯞꯂꯒ ꯃꯪꯂꯥꯟꯒꯤꯅꯁꯨ ꯎꯗꯕꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯥꯏꯕꯪꯁꯤꯗꯅ ꯊꯋꯥꯏꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯔꯤꯕꯤ ꯍꯛꯆꯥꯡꯁꯤꯕꯨ ꯑꯣꯠꯂꯤꯕꯤ 이나학다 ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯂꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯆꯨꯝꯂꯕ꯭ꯔꯥ ꯄꯥꯎꯁꯦ ꯅꯤꯡꯊꯤ ꯅꯠꯇꯦ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯕ ꯆꯨꯝꯃꯦ ꯃꯥꯆꯧꯕꯤ ꯅꯤꯡꯊꯧꯅ ꯇꯝꯃꯛꯄꯅꯦ ꯏꯁ ꯋꯥꯉꯣꯒꯤ ꯌꯨꯝꯗꯨꯗ ꯊꯩꯕꯅꯦ ꯍꯥꯏꯌꯦ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥ ꯅꯠꯇꯦ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗꯤꯌꯦ ꯃꯥꯆꯧꯕꯤ ꯑꯥꯗ ꯂꯥꯛꯑꯒ ꯈꯪꯉꯣꯅ ꯍꯥꯏꯔꯛꯑꯦ ꯏꯁ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯨꯡ ꯃꯄꯥꯡ ꯅꯥꯏꯗꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯁꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯉꯥꯡꯁꯤꯗꯤ ꯃꯃꯥ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯅꯦ ꯍꯦ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ 이자 탕한바부 가리 타고 라오 하요. 아이코에 홈자씨 미엠 다 호부 야로. 이말래. 에? 이 란자봉. 라. 문ung 정실라. 너희 기당 들어. 헤, 까이 레이크래. 하. 까이 레이크게. 이마 살라이부라. 아니 막니 내는 항이세야. 까이 레이크게 봐. Hey, lupi masa tu kai le. Ai ma unage. Kai le gi habne. Tamo, tema. Mathakashi. Mathakta. Ma, somda. Ima, mathakaje. Ma, somda. Is. ꯃꯁꯛꯄꯨ ꯀꯝꯗꯧꯒꯦꯅꯦ ꯇꯥꯃꯣ ꯅꯪ ꯍꯥꯟ ꯐꯖꯩ ꯍꯥꯏꯕ ꯃꯆꯦꯗꯣ ꯑꯗꯨꯗꯒꯤ ꯃꯅꯥꯎꯄꯤꯁꯤꯅ ꯍꯦꯟꯅ ꯐꯖꯩꯃꯤ ꯎꯔ ꯈꯪꯅꯤ ꯑꯩ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯆꯠꯂꯨꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤꯔꯅꯦ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯃꯤ ꯇꯥꯃꯣ ꯃꯅꯥꯎꯄꯤꯗꯨꯅꯤ ꯃꯤ ꯑꯁ ꯐꯖꯩꯍꯦ
ꯐꯖꯗꯧꯔꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯗꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯨꯛ ꯃꯥꯅ ꯆꯦꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯗꯤꯅꯦ ꯍꯔꯥꯎꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯥꯡꯉꯅꯦꯕ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯈꯟꯒꯅꯦꯕ ꯅꯣꯏ ꯈꯟꯒꯅꯦꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯍꯦ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯇꯥꯕ꯭ꯔꯥ ꯅꯣꯏꯕꯣ ꯀꯔꯤꯅꯣꯕ ꯇꯧꯔꯝꯃꯤꯁꯦ ꯑꯩ ꯆꯪꯉꯣ ꯀꯩꯅꯣ ꯇꯧꯏꯁꯦ ꯍꯥ ꯃꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛꯁꯦ ꯇꯧꯅꯕ꯭ꯔꯣ ꯑꯁ ꯆꯪꯕꯁꯨ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯤꯁꯤꯕꯣ 이씨. 또 미롱한 이러지 뭐. 닝티, 짤로. 아시 누피 마사제 호두서 짤로. 짤로 하베니, 호두서 하베니, 짤로. 따브로, 따브로, 따브로. Hey, yumda thuna satna batawsi. Wari sagadaba yam lay. Ai mafam sida yang kui lay ningde. Ai mit yam nai ko. Ai mit nai hai sini. Sasilao ko. Ai sale. Itay matho amage. Machawbi se yam saure. Thoglo ko ai mapana ngai ramage ko. Thoglo ko. 어이, 어제 붕괴 따래. 나는 도미시 붕괴 따라게. 어이, 호렌나 사나야 돼 핵하이라봐. 낭기 바보이를. 낭기 이문기 미요에 맞다. 렘나 타로해보자. 나 사나강. 낭나 사나야 해가다보네. 아이나 하이시되게 오는 때는 핵더라봐. 낭 시를 강호. 흥.